Good morning, ma'am. Kurumzari notice window TV na iyukuding sandosari ba news analysis program da talkshow mangan miyam butaram noksari ngasi Manipur phone riba tongan tongan pause sing dia riba murui pausing khana nagda studio de election de lebiri ba panelist miyam dum taksage miyam thodo no sakang naraba mingon panjar bada oza wangkhamcha samjai sub editor kanglaipa ki mera oza butaram noksari oza han bata oza han basi khoi ki Manipur ga phone riba tongan tongan ba sige pause sing dia riba murui pausing do thambe tanza do lawjage ahan bada khoi ngarang thokiba senapati da asoba irang ama thokre gari mai thakre army gari amanga ta thokon khre duga employees singi kongjang gi daitha go mena pugada bani MSSA duga Susanpur gi kulai kya fagat le ukhul amade Imphal East gi mioi mari fare mati atop paw da khoi gi crore lising amga satruk umpu gi ring road tambang amda film da leram le sel thadar kadaba ADB ga kuyek pinaba sel thadarak pat leitri department ARda sathakiba embusta senabani haiba mari police na phagat pangam khre pung kun mari gi manungda thadok trabadi khongjang jangsin gani TNL aduga to paumda khoi kuki singna nagaga wari sanana ba Mizoram gi mateng lowgadori irang loisina ba maitei amasung nagaga punna wari sanabasu KZ sina pamdi di khoi hariba tongan tongan pause singsida ngasi maroi ba singse dum iman mana ayamba senapati gi irang maroi na masigi hujik Manipur da tangdu leita da film am leiri ba sigi makha satharak poina hujik su dum leptan irang sis chingi area singda tholi heba tare masigi mari lena bani koi senapati da khoi hujik army na khoi NNCN IM gi kem ma question laga thammi haibagi hodagi sigum birang si horkibani haba tare oirakli film chingi mafum singda hujik khoi yum mai thaba mi hatpa leptana tawrai kamai yeng pe hojam ai norse window ge no la sita bir bam puno po no ko kulam jari aduga ko post on action bir kai kun jari ai thamjage ma kanu ne ko ge hujik ko ge Manipur da ko ge oiro famous e Manipur thole be se tujo ko 23 ge me thar ge hona thole ba ko ge lal haitare ko dan haise masi kamaina horuk pano kanana toruk pano haibesi lon ba ko ge bharat langa ba sung Manipur langa ko yabun khange bo adu yabun khange bo Manipur ga pon ba sabtum chugai ra kan union territory ko pong union territory ma chemne na ko da tor ibse ba kanano haibesi mun khange bo khangna ko gi masida ko gi bharat langa amasung ko Manipur langa ani bangna akoi lala se matam chana losela kan da ing toppa adu batang lo da Manipur ma ohin mang ngam da lei bai be se bachi kwai gi chaw marane adu ni bharat langa na tai bo sidi ko gi Manipur da lei da ko gi miam pura mak se akoi bharat citizen oidre nagrik oidre ha gi mong jing independent mo ne jing se aduna hujuk akoi gi kanona ko ho hangbiri duni wana Manipur da lei da chingi lamsing puram bosida ko gi kulai pa ba miam na sayom sadun lei da teru sing na lei da kadunga no me kapiba drone sendiri ba missile sendiri ba mi hadiba tawri ko pun mak semyam se kadai te karana tawri no karana sponsor tawri no ba koi khoya nda jar kadai te kai de leiri ha be se yam line up no khangba amane bo Manipur gi lon ora miangi punsi lam thum ngak pa je istege subject ne ar kari gi tamuk tam Manipur lenga na ako adu khangda bo Manipur tugai na hona ba arig mission parjasing phadra pundana any crime khang to ba pun mak sudi matam sana ko gi run lo sa pale ba ne lakshan ngam ngadam ne bo adu lakshan ngam da leiri bi kari gi no ba ibi pasine ba ji adu ra ai lakshan gi go la udi gi mai te ga ko gi kuki ga mo ko gi kanna ko chayum makhai phang ji to re ko sikari mo to no habi ko khadari sikari gi no habi ji kai no Manipur ki ko ki si Manipur pun saktam tugar ga separate administration form of union territory adu so legislation ai ba ma target ni na ku ki cheng taru pone bo adu Manipur ga aku indigenous paper me amna kare hari aku Manipur le na ko jiro pro me pun ma ki si saran le min ga ni aku matam le Manipur saktam kai bi aro ina si taru pone bo adu mamang ki le ak ki mamang su char pure epicenter ora kana jum mai thadok tana mi tok tana kulai pa nang ma hatok to da le ngak le na kai te kam ki te matam tu ngak tu na matam lu gi da government na chu kat chu ngam de ngam lai adu hu tu na rik kem na mi le sindipu ako sikti mu ki ma lai ne ba pelo ko Manipur langa pelo india government pelo Narendra Modi pelo Amit Shah pelo kwai maru na ko Manipur gi oiba dambi gi langa ngaming di ko level langa gi lu ching ma cha nu pelo ba
ꯅꯣꯏꯅꯅꯦꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯤꯕ ꯀꯥꯡꯒꯧ ꯆꯥꯏꯔꯕ ꯃꯅꯤꯄꯨꯔꯗ ꯑꯣꯏꯍꯜꯂꯤꯁꯦ ꯅꯣꯏꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯁꯦꯡꯕ ꯑꯣꯏꯔꯝꯃꯕ ꯚꯥꯔꯠ ꯁꯪꯕꯤꯙꯥꯟꯅ ꯅꯣꯏꯗ ꯄꯤꯔꯕ ꯃꯊꯧ ꯃꯉꯝꯁꯤꯡꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯉꯝꯕ ꯇꯥꯔꯒꯗꯤ ꯀꯩꯗꯧꯉꯩꯗꯁꯨ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡ ꯊꯣꯛꯑꯝꯃꯣꯏ ꯏꯒꯤ ꯂꯧꯈꯣꯡ ꯆꯦꯜꯂꯝꯃꯣꯏ ꯃꯤꯀꯞ ꯃꯤꯅꯥꯎ ꯈꯣꯟꯖꯤꯜꯂꯝꯃꯣꯏ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯅꯨꯡꯁꯤꯔ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯒꯅꯦꯕ ꯑꯗꯨꯅ ꯂꯥꯛꯆꯒꯦ ꯍꯧꯖꯤꯛ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯀꯣ ꯆꯨꯔꯆꯥꯟ ꯅꯨꯃꯤꯗꯥꯡꯗ ꯁꯦꯅꯥꯄꯇꯤꯗ ꯏꯂꯦꯛꯁꯟ ꯑꯥꯏ ꯀꯣ ꯏꯂꯦꯛꯁꯟ ꯑꯥꯏ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠꯀꯤ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯀ ꯁꯤꯁꯐꯤꯌꯥꯔ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤꯀꯣ ꯑꯗꯨꯒꯨꯝꯕ ꯏꯂꯦꯛꯁꯟ ꯑꯥꯏ ꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯀꯦꯝ ꯑꯃꯗ ꯑꯩꯈꯣꯏ ꯚꯥꯔꯠꯀꯤ ꯂꯥꯟꯃꯤꯅ ꯀꯣꯏꯁꯤꯜꯂꯒꯅ ꯔꯦꯠ ꯇꯧꯕꯗꯣ ꯍꯥꯏꯕ ꯇꯥꯏꯀꯣ ꯃꯁꯤ ꯄꯥꯎꯆꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯄꯤꯕꯅꯤ ꯑꯗꯨꯒꯤ ꯑꯣꯏꯔ ꯚꯥꯔꯠ ꯂꯥꯟꯃꯤꯒꯤ ꯊꯧꯑꯣꯡꯗꯣ ꯑꯗꯨꯒꯤ ꯁꯦꯅꯥꯄꯇꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯈꯨꯟꯖꯥꯁꯤꯡꯗꯨꯅ ꯄꯥꯝꯗꯕꯗꯒꯤ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇ ꯆꯠꯁꯜ ꯑꯃ ꯊꯣꯛꯂꯛꯑꯦꯀꯣ ꯊꯣꯛꯂꯛꯄꯗꯤ ꯒꯥꯔꯤ ꯃꯩ ꯊꯥꯕ ꯑꯗꯒꯤ ꯄꯥꯝꯗ ꯊꯣꯛꯂꯛꯄ ꯊꯣꯛꯑꯦꯀꯣ ꯏꯔꯥꯡ ꯂꯥꯛꯁꯤꯟꯅꯕ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯀꯩꯅꯣ ꯇꯧꯔꯦꯀꯣ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯃꯍꯩ ꯍꯥꯏꯗꯤ ꯑꯦꯅꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨ ꯏꯂꯦꯛꯁꯟ ꯑꯥꯏꯟꯒꯤ ꯀꯦꯝꯗꯨꯗ ꯄꯥꯝꯗꯕ ꯊꯣꯛ ꯂꯩꯔꯦ ꯀꯣ ꯑꯩꯅ ꯑꯗ ꯊꯣꯛ ꯆꯠꯊꯔꯦ ꯍꯥꯏꯔꯒꯁꯨ ꯌꯥꯝꯅ ꯐꯣꯡꯅ ꯑꯗꯒꯤ ꯌꯥꯝꯅ ꯇꯧꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯂꯥꯛꯁꯤꯟꯕ ꯉꯝꯕ ꯍꯣꯠꯅꯕ ꯇꯥꯏꯌꯦꯕ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯂꯝꯗ ꯎꯈ꯭ꯔꯨꯜꯗ ꯁꯦꯅꯥꯄꯇꯤꯗ ꯑꯗꯒꯤ ꯅꯣꯅꯦꯗ ꯑꯗꯨ ꯑꯗꯥ ꯑꯇꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯏꯔꯥꯡꯁꯦ ꯃꯊꯪ ꯇꯧꯔꯛꯑꯦꯕꯀꯣ ꯑꯗꯣ ꯏꯔꯥꯡ ꯊꯣꯛꯏꯕ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨꯗꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯈꯪꯗꯕ ꯀꯔꯤꯒꯤꯅꯣꯕ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯒ 57 ꯃꯥꯎꯟꯇꯦꯟ ꯗꯤꯕꯤꯖꯟ ꯂꯩꯃꯈꯣꯡꯀꯣ ꯂꯩꯃꯈꯣꯡꯒꯤ ꯆꯥꯎꯔꯕ ꯃꯤꯒꯤ ꯂꯥꯟꯃꯤꯒꯤ ꯃꯄꯥꯡ ꯀꯜꯂꯕ ꯂꯥꯟꯃꯤꯁꯤꯒꯤ ꯍꯦꯛ ꯅꯛꯅꯕꯗ ꯑꯩꯈꯣꯏ ꯀꯥꯊꯣ ꯁꯥꯕꯜꯁꯤ ꯀꯨꯝꯊꯔꯀꯥꯟꯗ ꯃꯣꯏꯅ ꯃꯩꯇꯩꯒꯤ ꯃꯤ ꯂꯩꯗ ꯌꯨꯝ 6 ꯃꯩ ꯊꯥꯏ ꯕꯣꯔꯗꯔ ꯂꯥꯏꯠꯇ ꯅꯨꯡꯊꯤꯜ ꯄꯣꯕꯣꯞꯇ ꯁꯤꯗ ꯈꯪꯉꯦꯕ ꯑꯗꯣ ꯀꯅꯥꯅ ꯄꯣꯛꯁꯤ ꯋꯥꯔ ꯁꯥꯟꯅꯔꯤꯅꯣ ꯀꯅꯥꯅ ꯇꯧꯔꯤ ꯈꯪꯉꯦꯕ ꯁꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯉꯥꯛꯏꯕ꯭ꯔꯥꯕꯣ ꯁꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯂꯟ ꯊꯨꯝ ꯄꯨꯟꯁꯤ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗ ꯃꯣꯏꯒꯤ ꯏꯁꯇꯦꯠꯀꯤ ꯂꯥꯛꯏꯕꯅꯤ ꯑꯗꯨ ꯃꯣꯏ ꯉꯥꯛꯄ ꯌꯥꯎꯔꯤꯕ ꯃꯣꯏꯒꯤ ꯃꯃꯥꯡꯗ ꯅꯨꯡꯊꯤꯜ ꯄꯣꯕꯗ ꯃꯩ ꯊꯥꯕ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣꯕꯁꯦ ꯑꯗꯨꯅꯗꯤ ꯃꯅꯤꯄꯨꯔꯁꯦ ꯀꯥꯡꯀꯣꯡ ꯆꯥꯏꯍꯜꯂꯒꯦ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯈꯟꯕ ꯃꯥꯜꯂꯦ ꯑꯗꯨ ꯗꯃꯤꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯃ ꯊꯝꯒꯦ ꯑꯩꯈꯣꯏꯅ ꯆꯠꯄꯤ ꯊꯥꯔ ꯆꯠꯄ ꯒꯥꯔꯤ ꯑꯩꯈꯣꯏꯅ ꯐꯝꯃꯒ ꯐꯝꯕ ꯑꯩꯈꯣꯏꯗ ꯇꯧꯕ ꯂꯩꯉꯥꯛ ꯑꯃ ꯊꯝꯒꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔꯁꯦ ꯀꯥꯡꯀꯣꯡ ꯆꯥꯏꯗ ꯊꯨꯒꯥꯏꯒꯦ ꯍꯥꯏꯕꯔꯣꯝꯗ ꯂꯩꯔꯦꯕ ꯀꯩꯅꯣ ꯍꯥꯏꯕꯗꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯌꯥꯝ ꯀꯟꯅ ꯈꯪꯉꯤ ꯃꯅꯤꯄꯨꯔꯁꯦ ꯃꯅꯤꯡ ꯃꯈꯥ ꯇꯝꯕ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯣꯏꯔꯝꯕꯅꯤ ꯚꯥꯔꯠꯇꯒꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅꯀꯣ ꯃꯅꯤꯡ ꯃꯈꯥ ꯇꯝꯈꯤꯕꯅꯤ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯁꯦꯝꯕ ꯍꯥꯟꯈꯤꯕꯅꯤ ꯏꯂꯦꯛꯁꯟ ꯇꯧꯗꯅ ꯑꯗ ꯃꯅꯤꯄꯨꯔ ꯍꯧꯖꯤꯛ ꯅꯤꯡꯇꯝ ꯂꯥꯜꯍꯧꯕꯁꯤꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯅꯤꯄꯨꯔ ꯅꯤꯡꯈꯥ ꯇꯝꯒꯅꯤ ꯍꯥꯏꯅ ꯃꯔꯖꯔ ꯑꯦꯒ꯭ꯔꯤꯃꯦꯟ ꯇꯧꯅꯈꯤꯕꯗꯣ ꯄꯨꯟꯈꯤꯕꯗꯣ ꯁꯦꯡꯅ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯁꯦꯡ ꯂꯩꯌꯦꯕꯀꯣ ꯑꯗ ꯃꯅꯤꯄꯨꯔ ꯅꯤꯡꯇꯝ ꯂꯥꯜꯍꯧꯕꯁꯤꯡꯁꯤꯅ ꯐꯖꯅ ꯅꯤꯡꯇꯝ ꯂꯥꯜꯂꯒ ꯍꯧꯕ ꯇꯥꯔꯒꯗꯤ ꯃꯣꯏꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯅꯤꯡꯇꯝꯕ ꯄꯤꯈꯤꯅꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔꯁꯤꯗꯤ ꯕꯣꯔꯗꯔ ꯏꯁꯇꯦꯠꯅꯤ ꯁꯣꯝꯕ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯁꯥꯎꯠ ꯑꯦꯁꯤꯌꯥꯒꯤ ꯁꯝꯕꯗꯧꯔꯤꯕ ꯀꯔꯕꯥꯔ ꯇꯧꯗꯧꯔꯤꯕꯀꯣ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯗꯧꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯅ ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯄ ꯌꯥꯗꯦ ꯑꯗꯨꯅ ꯃꯁꯤ ꯃꯅꯤꯡ ꯇꯝꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯅꯤ ꯑꯗꯨꯅ ꯃꯣꯏ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞꯁꯤꯡꯁꯦ ꯀꯨꯀꯤꯒ ꯃꯩꯇꯩꯒ ꯑꯃꯨꯛ ꯈꯠꯅꯍꯜꯂꯒꯦ ꯀꯨꯀꯤꯒ ꯅꯥꯒꯥ ꯑꯃꯨꯛ ꯈꯠꯅꯍꯜꯂꯒꯦ ꯃꯣꯏꯁꯦ ꯑꯃꯒ ꯇꯧꯔꯒꯦ ꯁꯨꯡꯂꯣꯏ ꯂꯣꯏꯁꯤꯜꯂꯣꯏ ꯑꯗꯨꯒ ꯂꯩꯉꯥꯛꯁꯨ ꯃꯃꯤꯡꯗꯒꯤ ꯑꯣꯏꯅ ꯂꯩꯉꯥꯛ ꯑꯃ ꯊꯝꯒꯦ ꯍꯥꯏꯗ ꯇꯧꯕꯒꯤ ꯊꯕꯛ ꯆꯠꯊꯔꯕ ꯃꯥꯜꯂꯦꯕ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯗꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯔꯃꯥꯀꯣ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯀꯩꯅꯣꯗ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡ ꯂꯩꯔꯤꯑꯕꯀꯣ ꯃꯣꯏꯗ ꯚꯣꯠ ꯊꯥꯗꯔꯣꯏꯗꯕꯨ ꯁꯨꯃꯥꯏꯅ ꯇꯧꯅꯕ ꯊꯥꯗꯕ ꯑꯩꯈꯣꯏꯕꯨ ꯂꯝꯕꯥ ꯁꯔꯥꯎ ꯊꯝꯅꯕ ꯊꯥꯗꯕ ꯍꯥꯏꯗꯣ ꯍꯥꯏꯔꯦꯕ ꯑꯗ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯌꯥꯝꯁꯤꯡꯁꯦ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯚꯥꯔꯠ ꯂꯩꯉꯥꯛꯁꯤꯡꯁꯦ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯦ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯆꯞ ꯆꯥꯅ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕ ꯃꯤꯠꯌꯦꯡ ꯑꯩꯈꯣꯏꯒꯤ ꯁꯪꯕꯤꯙꯥꯟꯗ ꯄꯤꯔꯤꯕꯗꯣ ꯇꯧꯒꯗꯕꯅꯤ ꯃꯅꯤꯄꯨꯔ ꯂꯥꯜ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯗꯅ ꯉꯁꯤ ꯐꯥꯎꯕ ꯃꯣꯏꯅ ꯄꯨꯠ ꯃꯥꯟꯅꯔꯒ ꯑꯥꯗ ꯍꯥꯏꯕ ꯉꯝꯗꯦꯕ ꯑꯗꯨꯒ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯀꯌꯥꯝ ꯁꯥꯊꯤꯅ ꯑꯩꯈꯣꯏ ꯎꯁꯤꯠꯇꯒꯦ ꯍꯥꯏꯕꯕꯨ ꯃꯅꯤꯄꯨꯔꯒꯤ ꯃꯤꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯤꯒꯤ ꯂꯩꯉꯥꯛꯀꯤ ꯃꯁꯤꯡ ꯄꯥꯏꯅꯕ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯁꯤꯡ ꯁꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯗꯃꯤꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯃ ꯊꯝꯃꯒꯅ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃꯤꯅꯤꯁꯇꯔ 29 ꯂꯩꯒꯗꯕꯗꯣ ꯁꯨꯞꯅꯒꯤ 5 ꯈꯛꯇ ꯍꯥꯞꯄꯤꯔꯀꯥꯟꯗ ꯃꯣꯏꯅ ꯍꯧꯖꯤꯛꯇꯤ ꯍꯥꯞꯄꯤꯔꯒꯅ ꯂꯩꯉꯥꯛ ꯑꯃ ꯄꯥꯏꯍꯜꯂꯒ ꯊꯝꯃꯦꯕ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕꯁꯤꯡꯁꯨ ꯐꯟ ꯆꯣꯡꯗ ꯍꯔꯥꯎ ꯃꯣꯏꯅ ꯑꯩꯗꯤ ꯑꯗꯨ ꯑꯣꯏꯔꯝꯅꯤꯅ ꯂꯩꯌꯦꯕ ꯏꯕꯦꯝꯃ ꯅꯦꯞꯆꯥꯛ ꯀꯤꯖꯦꯟ ꯐꯥꯎꯁꯤꯗ ꯂꯥꯛꯑꯀꯥꯟꯗ ꯀꯦꯕꯤꯅꯦꯠ ꯐꯤꯕꯝ ꯌꯥꯎ ꯉꯝꯗꯦꯗꯅ ꯉꯔꯥꯡ ꯀꯦꯕꯤꯅꯦꯠ ꯐꯤꯕꯝ ꯄꯥꯝꯊꯣꯛꯏ ꯀꯩꯗ ꯚꯔꯆꯨꯋꯦꯜꯅ ꯌꯥꯎꯔꯦ ꯅꯨꯡꯉꯥꯏꯔꯦ ꯃꯣꯏꯗꯤ ꯅꯨꯡꯉꯥꯏꯔꯦꯕ ꯃꯔꯛ ꯀꯥꯡꯒꯣꯡ ꯆꯥꯏꯔꯦꯕ ꯑꯗꯨꯅ ꯁꯦꯅꯥꯄꯇꯤꯗ ꯇꯧꯔꯤꯁꯨ ꯅꯨꯡꯉꯥꯏ ꯑꯃꯅ ꯇꯧꯅꯤ ꯏꯔꯥꯡ ꯉꯥꯛꯇꯅꯤ ꯑꯗꯣ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯔꯒꯗꯤ ꯀꯩꯁꯨ ꯂꯩꯕ ꯅꯠꯇꯦꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯚꯥꯔꯠꯀꯤ ꯑꯣꯏꯔꯕ ꯏꯁꯇꯦꯠ ꯂꯩꯔꯕ ꯏꯟꯗꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯂꯩꯔꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯨ ꯀꯣ ꯑꯇꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯁꯨ ꯃꯅꯤꯄꯨꯔ ꯇꯧꯔꯤꯁꯤ ꯅꯨꯡꯉꯥꯏꯇꯦꯗ ꯍꯥꯏꯅ ꯈꯣꯜꯂꯥꯎ ꯑꯃ ꯂꯥꯎꯕ ꯌꯥꯏꯗꯅ ꯑꯃꯠꯇꯅ ꯌꯦꯡꯗꯦꯕ ꯑꯃꯠꯇꯅ ꯑꯩꯈꯣꯏꯁꯤ ꯌꯦꯡꯗꯦꯕ ꯃꯁꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯍꯥꯔꯥꯁꯇ꯭ꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯎꯔꯤꯁꯥꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯅꯠꯇ꯭ꯔꯥ ꯒꯨꯖꯔꯥꯠꯀꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯎꯠꯅꯗꯅꯀꯣ ꯑꯩꯈꯣꯏ ꯏꯁꯇꯦꯠ ꯑꯃꯗ ꯁꯨꯃꯥꯏꯅ ꯀꯥꯡꯒꯣꯡ ꯆꯥꯏ ꯂꯩꯕ ꯃꯇꯝ ꯑꯃꯗꯗꯤ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯏꯀꯣ ꯃꯍꯤꯛ ꯂꯥꯡꯄꯣꯛ ꯊꯣꯛꯑꯦ ꯍꯥꯏꯅ ꯃꯇꯦꯡ ꯄꯥꯡ ꯆꯪꯅꯔꯤꯗꯅ ꯆꯪꯅꯔꯤꯑꯕꯁꯦ ꯅꯦꯁꯅꯦꯜ ꯀ꯭ꯂꯕꯁꯤ ꯊꯣꯛꯏ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯏꯁꯤꯡ ꯏꯆꯥꯎ ꯅꯠꯇꯦꯕ ꯑꯩꯈꯣꯏꯁꯤꯗꯤ ꯃꯤ ꯀꯛꯇꯅ ꯃꯇꯨꯝ ꯀꯛꯑꯒ ꯍꯥꯠꯂꯒ ꯍꯧꯖꯤꯛꯐꯥꯎ ꯃꯨꯛꯇ ꯂꯩꯔꯤꯕꯅꯦꯕ ꯑꯆꯨꯝꯕ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯚꯥꯔꯠ ꯃꯌꯥꯝ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯔꯖꯦꯁ ꯄꯣꯄꯨꯂꯦꯁꯟ ꯀꯣ ꯃꯤꯁꯤꯡ ꯌꯥꯝꯕ ꯂꯩꯕꯥꯛ ꯆꯤꯅꯥꯗꯒꯤ ꯑꯣꯏꯔꯤꯅꯦꯕ ꯃꯣꯏ ꯀꯔꯤꯒꯤꯅꯣꯕ ꯑꯗꯨꯗꯤ ꯃꯣꯏꯅ ꯌꯦꯡ ꯂꯩꯕꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯅ ꯑꯩꯈꯣꯏꯗꯤ ꯑꯗꯨ ꯃꯟꯇ꯭ꯔꯤ ꯑꯣꯏꯔꯦ ꯑꯗꯨ ꯑꯣꯏꯔꯦ ꯑꯩꯈꯣꯏꯗꯤ ꯑꯣꯏꯔꯦꯅ ꯍꯔꯥꯎꯗꯅ ꯃꯣꯏꯅ ꯀꯅꯥꯒꯤ ꯔꯦꯕꯣꯟ ꯀꯛꯇꯅ ꯑꯗꯨ ꯀꯛꯇꯅ ꯂꯩꯕꯅꯦꯕ
aduna ai pamjabadi miyang gi miru MLA sing na khoi amaton punchelu na khoi da bar samwidan pir bom bathok mon jung do kari no ba kham gamo na khoi da pot thadar gi je noi bu MLA miyang khali sing je sungai na noi namang da miyam jubune makap kap tana la ta bam khang da na chat pa ya da na lai na ba ga tung tana te hai bi no khang bi hu aduna senapati ga nang tarok sun wai te senapati no thokani ukhul mo thokani ko atabi no mo thokani adu thok to bu je asi am noi te ba aduna manipur ki leirba chingi ramda leirba ko gi aina ya da ba kulai pai ba sing terrorist man pun bak sing se kari gi tamta manipur la ga bhar da la lakhan mangam da no khwai gi maru oi badi state ki subject ni do do ma gi pujla chungak pai ba je adu manipur ki chief minister ko atra ino phat kama gi chairman oi ba adu oi ba ya kari no bak tu min le se si kari tu min le no ba thadu ira ba mi marak ta mi mak sahin ja ba sa thadu ira ba adu nu chum jing ira ba noi noi ke ni pi angang na noi imung manuk na sok pa yarwai na noi na phan section na leiba miyam na chang khabi dra ba ko adu man to khun to tham ba ji kari gi no ba adu ma sidi ko uje ki ore ba dambi gi lenga ka ki mere ma pur baksina na manipur gi miyam na invite to bu cha ni mi irang horo noi han a bu cha ma re ba adu ma manipur irang cha ma na manipur gi miyam pur la ga na democratic wa bi ho karam bi ho ire ba manipur kan dong ta mar la ga chu kan bidre ha manipur la chu kan bidre ra khoi bayam kan jore gena iho ma dia khoi tholok pa yai ning sing biu hok si ba hang ka ding biu jas ka bai phak biu jul aten kamai to bi ke without territorial limit ta kamai to bi ke adu yeng biu ba miyam jaw tro noi la ga cha chen to bu ya ba na tin ne miyam le bi le ga le bi ne adu khang biu ne si adu khang biu ba ai si dung ai tham jage khur ma ga ha jari adu na miyam la ga cha chen hai tra ba noi le na ka kaung chai ba oi ba lebak oi ba tar ga di miyam te mu ko oi hom hawra ganda MLA sing ge mayum mayum sang ne noi thong lu ngam dori bra ngam dori bro hai da noi bam ma thang to ga ne le kai ge ko la pak da pak tham ga ne no wa so miyam mang da noi to ki do MLA oi da kar ko matam MLA oi da ko ge wa so ko matam di ko achum ma chakani miyam du to go ni ko athobu na mu nai roi wa sa ye ba che adu wa so to chu loi kaw re kai cha khar ge to wa so to aduni akoy na tham jabadi miyam gi bodo oi bagi chap chaba matho bang pang thok piu na ko ema to na punchen biu adu ga no mathak gi election gi damute ne hajana akoy gi makeup mera khron ni laba charok chachun to wangam dra ba akoy gi botar meyam da lang thak tana to gi thaba mo uri do to piu na suk chu khangi na mung ju khangi ha do na thamo ju khangi ha ju ha dak te miyam no je jam seng na x-ray MRI ko adagi adra sal lok dum no khang ga ko no shifting no khang biu ai ha jage yam pa jo phum ne huju thambiri wa phum si yam na khoi huju leiri film si ta miyam na kana no manipur bu lusing ga dori ba adu manipur bu lusing bi ri bani ana leiri sing si kana no ha ba do miyam na masak khang na ba hu ra ba do ni makha ta si khoi huju manipur thok li ba 2023 ge method dai tholo lei birang si da kanglup manipur do khunda mi re bu kanglup khudi mak ta loi na mak ta sai thing phangi to bu do bu masi ge waroi shil lama langna bi khongthang dai khoi kukina naga ga wari sanana ba mizoram gi mateng lawgadori irang loisina ba maite em sun naga ga pun wari sana ba su keje sina pamli ha bani asidai khoi ge keje chi gi chairman henin yentheng thanglet na phongdo khibada khoi ge hujik dai film sida khoi naga gi UNC ga wari sanana ba makoina kyara hona ke du mai pak pangam de du mizoram gi lusing church ki lusing singa khoi manipur da leiriba naga ki church ki lusing singa pulna wari sanana ba honari ko taksili aduga loina da KJC ki wangong loi ginja na phongdo khibada khoi kuki singi marakta maitei naga gi marakta aduga leiriba munaba sing si da diago mena atei thodok singa manaba ing bide makoi da su khoi tawriba treat si India lenga nam manipuri da tawri ba treat si pen da wafum du mangno so dum pondol eduga hojik man ha phongdo ki makha ta na phongdo ki da naga gi hostess taru am tamthina hat ki ba adu khakta miyam na hainari hojik kuki jo sing na thengnari ba chaba phangdabagi aduga makhoi gi miyoi tram nga he na hat ki ba sigi matang na di kana na su phongdo pi de hojik makoi na thengnari ba hidak langtuk phangdaba aduga seng KG yankai gi seng da bag ta khoi gi lupa lising ahum chamngarom hen ba du petrol liter da lupa chani yankai gi mathak ta to adu masi su phangdabagi awaba mayam ma mayok nari ba si mayam si center da taksin na bagi damakta khoi wari sana political solution am lang na bagi wari sana bagi khongthang du pa mi ha phongdo pani khoi kukijo council gi thamali wa phum kama yeng be
ꯌꯥꯝ ꯐꯖꯩꯌꯦ ꯑꯩꯈꯣꯏ ꯉꯥꯡꯁꯥ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯨꯡꯗꯔꯤꯕ ꯌꯦꯡꯊꯤꯟꯗ꯭ꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯄꯕ꯭ꯂꯤꯛ ꯗꯣꯃꯦꯟꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯣꯛꯂꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯄꯨꯔꯛꯄ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯐꯒ꯭ꯔꯖꯥꯠꯅꯤꯀꯣ ꯁꯤ ꯑꯩꯈꯣꯏ ꯋꯦꯜꯀꯝ ꯇꯧꯒꯗꯕꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯁꯨ ꯀꯅꯥꯅ ꯍꯧꯒꯅꯤ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯒꯃꯦꯟ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯒꯃꯦꯟꯅ ꯍꯧꯒꯅꯤ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯑꯩꯈꯣꯏꯒꯤ ꯀꯨꯟꯊ꯭ꯔꯥ ꯇꯔꯨꯛ ꯇꯔꯦꯠ ꯑꯩꯈꯣꯏ ꯄꯨꯜꯂꯒ ꯂꯩꯔꯕꯅꯤꯅꯀꯣ ꯂꯩꯒꯅꯤ ꯑꯗꯣ ꯃꯁꯤ ꯍꯧꯕ ꯉꯝꯗꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯒꯃꯦꯟꯅꯁꯨ ꯃꯅꯤꯄꯨꯔ ꯒꯃꯦꯟꯒꯤ ꯑꯩꯈꯣꯏꯒꯤ ꯏꯍꯥꯟꯕ ꯂꯩꯉꯥꯛꯀꯤ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯏꯔꯥꯡ ꯑꯁꯦ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯄꯤꯁ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯃꯦ ꯍꯥꯏꯅ ꯄꯤꯁ ꯀꯃꯤꯇꯤꯗꯨ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤ ꯍꯥꯏꯕ ꯃꯇꯝꯗꯨꯗ ꯑꯗꯨꯕꯨ ꯌꯥꯝ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯄꯤꯁ ꯀꯃꯤꯇꯤꯗꯨ ꯌꯥꯎꯗ꯭ꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯣ ꯑꯗꯣ ꯃꯁꯥꯗ ꯃꯥꯅ ꯏꯟꯚꯥꯏꯠ ꯄꯤꯗꯅ ꯕꯥꯇꯣꯟ ꯇꯧꯗꯅ ꯁꯤ ꯍꯥꯏꯖꯗꯅ ꯍꯥꯏꯕꯒꯤꯐꯥꯎ ꯄꯤꯔꯝꯗꯅ ꯃꯣꯏꯅ ꯃꯃꯤꯡꯗꯣ ꯍꯦꯛꯇ ꯍꯥꯞꯆꯤꯜꯂꯝꯃꯦ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯌꯥꯎꯕ ꯉꯝꯃꯣꯏꯅ ꯃꯌꯥꯝ ꯃꯥꯡꯗ ꯍꯥꯏꯗꯣꯛꯄ ꯂꯩꯈ꯭ꯔꯕꯅꯦꯕ ꯑꯗꯨꯅ ꯂꯩꯉꯥꯛꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯑꯐꯕ ꯊꯕꯛ ꯑꯃ ꯇꯧꯔꯛꯄ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝꯅ ꯃꯔꯤ ꯃꯈꯣꯡ ꯁꯦꯡꯅꯀꯣ ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯀꯠꯊꯣꯛꯄ ꯑꯃꯁꯨꯡ ꯃꯌꯥꯝ ꯃꯥꯜꯂꯒ ꯊꯕꯛ ꯇꯧꯒꯗꯕꯅꯦꯕ ꯄꯪꯇꯧ ꯇꯧꯁꯤꯟꯕ ꯌꯥꯔꯣꯏꯕ ꯑꯗꯨꯅ ꯄꯤꯁ ꯀꯃꯤꯇꯤꯗꯨ ꯀꯥꯏꯔꯦꯅꯦ ꯉꯍꯥꯟ ꯑꯃꯁꯦ ꯄꯤꯁ ꯀꯃꯤꯇꯤ ꯁꯦꯝꯕ ꯌꯥꯏ ꯑꯣꯟ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯀꯧꯔꯒꯀꯣ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡ ꯂꯧꯒꯗꯕ ꯋꯥꯔꯦꯞ ꯃꯌꯥꯝꯗꯣ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕꯒꯤ ꯌꯥꯏ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔ ꯀꯟꯅꯕꯒꯤꯅꯤ ꯅꯨꯡꯁꯤꯅꯕꯒꯤꯅꯦꯕ ꯑꯗꯨ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯅꯤꯅ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯃꯅꯤꯄꯨꯔ ꯃꯌꯥꯝ ꯄꯨꯟꯁꯤꯟꯅꯕꯒꯤ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯝꯗ꯭ꯔꯦꯕ ꯃꯁꯥ ꯃꯥꯒꯤ ꯁꯦꯄꯔꯦꯇꯤꯖꯝ ꯌꯥꯝ ꯄꯥꯝꯖꯕ ꯃꯁꯥ ꯃꯁꯥꯒꯤ ꯑꯥꯏꯅ ꯃꯥꯡ ꯊꯥꯕ ꯋꯤ ꯌꯥꯎꯗꯕ ꯉꯥꯛꯇ ꯑꯣꯏꯔꯝꯃꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯂꯥꯛꯏꯕ ꯅꯥꯒꯥ ꯀꯨꯀꯤ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯁꯤꯜꯂꯤꯗꯣ ꯑꯗꯨꯁꯦ ꯑꯗꯨ ꯑꯩꯈꯣই ꯌꯥꯝ ꯐꯕ ꯋꯦꯜꯀꯝ ꯇꯧꯋꯦꯕ ꯑꯗꯣ ꯃꯗꯨꯒꯤ ꯋꯦꯜꯀꯝ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯃꯥꯡ ꯆꯣꯡꯊꯣꯛꯀꯅꯤ ꯃꯃꯥꯡꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯗꯨ ꯆꯣꯡꯊꯣꯛꯀꯅꯤꯀꯣ ꯋꯥꯔꯤ ꯁꯥꯒꯦ ꯑꯃ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯃꯣꯏꯅ ꯂꯣꯏ ꯋꯥꯔꯤ ꯁꯥꯕ ꯌꯥꯏꯑꯕ ꯋꯥꯔꯤ ꯁꯥꯕꯗꯤ ꯂꯥꯏꯔꯗꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯐꯥꯎꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯎꯅꯒꯦ ꯐꯪꯗ꯭ꯔꯤꯕꯅꯤꯅ ꯀꯔꯤꯅꯣꯅ ꯍꯥꯏꯁꯨ ꯑꯇꯩ ꯃꯌꯥꯝ ꯅꯨꯡꯁꯤꯅꯕ ꯋꯥꯔꯤ ꯁꯥꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯎꯅꯔꯒ ꯂꯥꯟ ꯊꯣꯛꯏꯉꯩ ꯃꯇꯝꯗ ꯕꯤꯔꯦꯟꯒꯤ ꯃꯇꯝꯗ ꯋꯥꯔꯤ ꯁꯥꯖꯒꯦ ꯍꯥꯏꯕꯗꯣ ꯋꯥꯔꯤ ꯁꯥꯕ ꯃꯇꯝ ꯄꯤꯗꯦꯕ ꯂꯣꯏꯔꯦꯕ ꯑꯁꯤꯗ ꯂꯣꯏꯔꯕꯅꯦꯕ ꯂꯣꯏꯔꯦꯕ ꯍꯧꯖꯤꯛꯁꯨ ꯀꯩꯅꯣꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯏꯅꯣꯅꯣꯃꯤꯆꯅ ꯈꯦꯝꯆꯥꯟ ꯑꯣꯅꯔꯦꯕꯜ ꯈꯦꯝꯆꯥꯟ ꯂꯥꯛꯎ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯅꯣꯏ ꯂꯥꯛꯎ ꯃꯌꯥꯝ ꯂꯥꯛꯎ ꯋꯥꯔꯤ ꯁꯥꯖ ꯂꯥꯛꯎ ꯂꯥꯟꯁꯦ ꯂꯣꯏꯁꯤꯟꯁꯤ ꯑꯗꯒꯤ ꯅꯥꯒꯥꯒꯤꯁꯨ ꯀꯧꯕꯤꯌꯨ ꯂꯣꯏ ꯀꯧ ꯂꯩꯔꯕꯅꯤ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗ ꯌꯥꯎꯔꯤꯕ ꯃꯅꯤꯄꯨꯔ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃꯤꯅꯤꯁꯇꯔ ꯑꯗꯒꯤ ꯃꯅꯤꯄꯨꯔ ꯑꯦꯝ ꯑꯦꯜ ꯑꯦ ꯂꯩꯔꯤꯁꯤꯡꯁꯦ ꯅꯥꯒꯥ ꯀꯨꯀꯤ ꯃꯩꯇꯩ ꯄꯥꯡꯒꯜ ꯂꯣꯏ ꯌꯥꯎꯔꯤꯅꯦꯕ ꯂꯨꯆꯤꯡꯕꯗꯨ ꯃꯣꯏꯗꯤ ꯃꯣꯏꯗꯤ ꯇꯧꯔꯒꯅ ꯃꯣꯏꯅ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯒꯅ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯂꯣꯏꯁꯤꯟꯕ ꯌꯥꯏꯌꯦꯕ ꯑꯗꯨ ꯀꯧꯕꯤꯕ꯭ꯔꯥ ꯕꯥꯇꯣꯟ ꯇꯧꯕ꯭ꯔꯥꯕ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯉꯔꯥꯡ ꯅꯠꯇ꯭ꯔꯣ ꯀꯨꯀꯤ ꯑꯩꯈꯣꯏꯒꯤ ꯀꯣꯇꯨꯒꯤ ꯑꯩꯈꯣꯏ ꯁꯤꯜꯂꯒ ꯃꯣꯏ ꯇꯧꯔꯒꯅ ꯗꯤꯜꯂꯤꯒꯤ ꯑꯩꯈꯣꯏ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯇꯧꯔꯤꯅꯤꯗꯅ ꯑꯗꯨ ꯃꯣꯏꯅ ꯏꯟꯗꯤꯌꯥꯟ ꯑꯥꯏꯕꯤꯒꯤ ꯂꯨꯆꯤꯡꯕ unagrꯦ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯕꯦꯡꯒꯣꯜꯗ ꯄꯤꯁꯤꯟꯈ꯭ꯔꯦ ꯃꯣꯏꯒꯤ ꯗꯥꯕꯤ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯃꯣꯏꯒꯤ ꯔꯦꯁꯟ ꯍꯥꯏꯕ ꯆꯠꯄ ꯉꯝꯗꯅ ꯂꯩꯕ ꯃꯌꯥꯝ ꯑꯃ ꯄꯣꯠ ꯆꯩꯒꯤ ꯃꯃꯜ ꯍꯦꯟꯒꯠꯂꯛꯏꯕ ꯒ꯭ꯌꯥꯁ ꯁꯤꯂꯤꯟꯗꯔ ꯑꯃꯗ ꯂꯨꯄꯥ 5,000 6,000 ꯍꯥꯏꯔꯤꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯆꯦꯡꯒꯤ ꯃꯃꯜ ꯍꯦꯟꯒꯠꯂꯛꯏꯕ ꯍꯥꯏꯕ ꯄꯨꯝꯅꯃꯛꯁꯤꯒꯤ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗꯁꯨ ꯑꯗꯨꯗ ꯑꯗꯨꯝ ꯌꯥꯎꯔꯤ ꯁꯤ ꯂꯩꯔꯤꯕꯁꯦ ꯁꯤ ꯍꯟꯗꯣꯛꯑꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯍꯥꯏꯕꯗꯤ ꯁꯤ ꯍꯟꯗꯣꯛꯇꯕ ꯂꯩꯔꯤꯕ ꯉꯔꯥꯡ ꯈꯛꯇꯗꯅꯤ ꯗꯤꯜꯂꯤꯒꯤ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯇꯧꯔꯤꯗꯣ ꯑꯩꯒꯤ ꯈꯕꯔ ꯃꯛꯇꯁꯨ ꯑꯩ ꯍꯦꯗꯂꯥꯏꯟꯗ ꯀꯥꯔꯒ ꯐꯣꯡꯉꯤ ꯑꯥꯏꯕꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅꯃꯛ ꯗꯤꯇꯦꯜ ꯌꯥꯎꯔꯤꯕꯅꯤ ꯃꯣꯏꯅ ꯀꯣꯇꯨꯅ ꯇꯝꯕ ꯑꯋꯥꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯩꯔꯤꯕ ꯑꯗꯨꯅ ꯂꯝꯕꯤ ꯊꯤꯡꯖꯤꯜꯂꯒ ꯑꯃꯨꯛ ꯋꯥꯍꯟꯕ ꯁꯤ ꯃꯔꯛꯁꯤꯗ ꯑꯃꯨꯛ ꯅꯥꯒꯥꯒꯤ ꯃꯤꯆꯝ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ 5 ꯇꯔꯨꯛꯇꯣ ꯅꯣꯡꯃꯩꯅ ꯀꯥꯞꯄ ꯍꯥꯠꯂꯝꯃꯦ ꯊꯥꯡ ꯊꯤꯜꯂ ꯍꯥꯠꯂꯝꯃꯦ ꯍꯥꯏꯕ ꯐꯩ ꯍꯥꯏꯕꯗꯤꯀꯣ ꯍꯥꯠꯄꯗꯤ ꯐꯠꯇꯦꯀꯣ ꯑꯗꯨ ꯍꯥꯠꯂꯤ ꯇꯧꯅꯔꯤꯀꯣ ꯑꯗꯨ ꯅꯠꯇꯅ ꯃꯣꯏꯅ ꯃꯇꯨꯞ ꯀꯛꯑꯒ ꯍꯥꯠꯄꯗꯨꯗꯤ ꯃꯣꯏꯁꯦ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗꯨꯗꯤ ꯈꯥꯡꯉꯝꯕ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯈꯦꯝꯆꯥꯟꯗꯤ ꯈꯥꯡꯉꯝꯕ꯭ꯔꯕ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁꯇꯤ ꯈꯥꯡꯉꯝꯕ꯭ꯔꯕ ꯑꯗꯨꯗꯤ ꯃꯤ ꯑꯗꯨꯁꯨ ꯃꯣꯏ ꯀꯥꯎꯟꯁꯤꯜꯒꯤ ꯃꯤ ꯊꯣꯛꯂꯀꯥꯟꯗ ꯀꯨꯀꯤꯁꯨ ꯀꯥꯎꯟꯁꯤꯜꯗꯣ ꯑꯗꯨ ꯊꯣꯛꯂꯀꯥꯟꯗ ꯃꯣꯏꯅ ꯍꯥꯠꯄꯅꯤ ꯑꯗꯨ ꯁꯣꯔꯤ ꯀꯥꯏꯅ ꯈꯟꯗꯣꯛꯇꯕꯩꯅꯤ ꯍꯥꯏꯔꯦ ꯑꯗꯨꯁꯨ ꯐꯥꯕ ꯉꯝꯕ꯭ꯔꯥ ꯑꯗꯨꯒ ꯍꯦꯛꯇ ꯄ꯭ꯔꯦꯁ ꯃꯤꯠ ꯇꯧꯔꯒ 2 ꯐꯥꯔꯦ 3 ꯐꯥꯔꯦ ꯐꯥꯊꯔꯅꯤꯅ ꯍꯥꯏ ꯑꯗꯨꯁꯨ ꯑꯩ ꯍꯥꯏꯁꯦ ꯐꯥꯊꯔꯅꯤꯅ ꯍꯥꯏ ꯂꯩꯌꯦꯕ ꯑꯗꯨ ꯃꯤꯌꯥꯝꯁꯤ ꯏꯁꯣꯔꯅꯤ ꯃꯤꯌꯥꯝ ꯂꯩꯕ ꯑꯩꯈꯣꯏ ꯂꯩꯔꯤ ꯃꯤꯌꯥꯝ ꯂꯩꯕ ꯃꯣꯏꯅ ꯂꯛꯅꯕꯒꯨꯝ ꯇꯧ ꯂꯩꯌꯦꯕ ꯑꯗꯨꯅ ꯁꯨꯡꯆꯦꯡ ꯁꯦꯡꯕ ꯑꯗꯨꯅ ꯌꯥꯔꯣꯏ ꯑꯗꯨꯅ ꯍꯧꯖꯤꯛ ꯌꯦꯡꯉꯨ ꯁꯤ ꯃꯇꯝ ꯀꯛꯇꯅ ꯑꯩꯈꯣꯏꯒꯤ ꯏꯀꯣꯅꯣꯃꯤ ꯕ꯭ꯂꯣꯀꯦꯠ ꯇꯧꯁꯤꯜꯂꯛꯏꯅꯤ ꯃꯇꯝ ꯑꯗꯨ ꯀꯨꯀꯤꯅ ꯃꯇꯝ ꯀꯛꯇꯅ ꯏꯀꯣꯅꯣꯃꯤ ꯕ꯭ꯂꯣꯀꯦꯠ ꯇꯧꯕꯗꯨꯅꯤ ꯍꯥꯏꯕ꯭ꯔꯕ ꯃꯇꯝ ꯀꯛꯇꯅ ꯁꯠꯗꯥꯎꯟ ꯇꯧꯕꯗꯨ ꯃꯣꯏꯅ ꯍꯥꯏꯕ꯭ꯔꯕ ꯏꯀꯣꯅꯣꯃꯤ ꯕ꯭ꯂꯣꯀꯦꯠꯀꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯇꯧꯕꯒꯤ ꯃꯥꯁꯇꯔ ꯃꯥꯏꯟ ꯑꯣꯏꯔꯤꯕ ꯑꯗꯒꯤ ꯆꯦꯝꯄꯤꯌꯟꯗꯤ ꯀꯨꯀꯤꯁꯤꯡꯅꯦꯕ ꯃꯣꯏꯅꯅꯦꯕ ꯅꯦꯁꯟ ꯍꯋꯥꯏ ꯁꯥꯟꯅꯕ ꯁꯥꯟꯅꯕꯅꯦꯕ ꯃꯇꯝꯗ ꯚꯥꯔꯠ ꯉꯥꯛ ꯀꯩꯗꯧꯏ ꯃꯅꯤꯄꯨꯔ ꯀꯩꯗꯧꯒꯦꯕ ꯑꯗꯨꯃꯥꯏꯅ ꯀꯥꯡꯂꯨꯞꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯆꯤꯛꯅꯔꯤꯕ ꯑꯩꯈꯣꯏ ꯍꯨꯏꯁꯤꯡꯒꯤ ꯃꯔꯛꯇ ꯑꯗꯨ ꯇꯧꯕ ꯀꯥꯟꯗ ꯈꯥꯞꯇꯣꯛꯄ ꯂꯩꯗꯅꯀꯣ ꯃꯣꯏꯅ ꯑꯗꯨ ꯂꯩꯇꯦꯕ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯑꯃꯅ ꯕ꯭ꯂꯦꯝ ꯇꯧꯅꯕꯗꯨꯗꯤ ꯐꯔꯣꯏ
adun lenga le sa sa le ri lebak chi lu so lo chaba lebak ni hai ba do aduna papa masan khadara ga tatra ma bana wai li dina akoi gi lon mok le ri de ba dak mok ni yung nei ri kang pok pi er ka pok pi hai ba do da koi gi sp le de bani adigi district by district le ri ni ko lui le ri ne ba moi adu ka pok pi ki akoi ba da adu akoi ba da akoi gi terrorist la ba ko sa le ba adu tong tong ma tam da moi kam ta to ngam de ba si jeng wo li ngo si jeng wo ba ai ko bo na hai ni ko aduna hujik moina wari sanane na hai wari sanab do atu mo je kaya na wari sanane na hai bole hirabni wari sanab sing do gi hek sanane hai badane song tho ka na bhar danga na no welcome to we law hai ko gale lakja kon ni law hai na chief minister ko laga wari sanab do ya ma sem wari sabam o hen je ba adu ko ngam je ba bes committee semerga kai gi ba sem ngam da ba adu na retro chai hum khai phan chet ke ko gi rang che lu shat ngam da la lai ja lu tin ni ga na lu shat ma jai dina ngara lu shat ma jai ba che kan ba bharati state ta tok rage kan ba bharati unit tor ti tok rage gujarat muslim ga ko ha kan ga hindu ani gi mak da ko thol khib do tha ma pha de ne lu shat li ne yes la lu shat le ba lu shat le ba mu yeng ba moi hat pe mi hat tu di kya da ko je ngo jir bangi mi hat ha li thoi ngam bi adu du me khat bi phum bang ha le ba kaman babu mang ri ba ku for bi ku tha bi manga mang na kilam tok le le ni dia certificate pi dri ni shi yeng ngo ba shi moi ma bang de ba adu na hai se mantri mandon gi boke to ko man tra ga ji ko mang hi ba di khabar ha pa ga ina khum gi di ko to boke to mang re to re la hai ba ra khoi de sha sok to lo re ha kan bi ga no ba ai ha de lai ba se rul so lo chot pa de ba ni alaga meong gi pun sil lan dum ro do nga pa ma bu subject ti is a subject ne be whatever semester nang khang bi u ada home minister nu khang ngo ba me am se adu ka sil man pur ga ma pa de gi la ko india gi thaj lai ba security force ma am se nu ma teng pang ko la ko de ba adu ko inu phat kamal ha bi ling mar tro inu phat kamal yor ba ko gi security ma am gi ma am do ha đối với trong đối với mình chứng cầu đó tôi tao cái sĩ tàu ngầm ra bảo mà mình cái là ngã quay ra cái mà mình cái là ngã quay thầm cái nào cái khối xuống tôi đuổi là khăn cái tàu bị cái nô tôi trong tàu bị cái nô ở đó wari sản ấy hay bây giờ yam phải mà ngang sản tàu đấy anh wari sản mà ngầm được tôi kí anh sản tàu ngầm wari sản ấy biết là lạc cái này hay cái gì 인다 có mấy mang trong thuốc tay mà có mấy mang trong thuốc tay có 또 투어가는 가나가나 그만 원이 사도는 하면서기 단자 방에 하다가 원이 사도기 풀풀 오이면 막 방고 따이봐 원이 사도들아 셰페 이민세는 봉업 이너들이 둘이 하여 다르겠지 시카라 이행해 봐 님쫙 기비엔 봐도 니부터 시민세는 봐 나간다 시민세기 제 이거 밤에 나간다 기비리 몇 밤은 없다 봐 달리자 시디는 그 얌랑도 말이다 그 미암 얌랑도 말이다 얌랑도 말이다 누이나 부리에 뚝다르기 누이나 가 제대로 우 고고 잡게 돼 봐. 미암 하는 것도 하는 게 해봐. 하기 바르기 로 레바 그게 미암들이 만들이 만돈 그게 강도 오는 배네. 비싼 바자 라이르 로비 심이 야우드래네. 혹시 록시 우모다 뭐래 로비 꿈 로비 꿈돌이 브로. 아주 하이브리 아주 비염들 라해 봐. 빌로는 농아이로 너희 맞던데 빌로는 구돈 잠 떠오르다 구돈 잠을 너희들 구돈지. 아파 구돈 똑 들어 봐. 사대기 구돈 똑 들어 봐. 민ung 색깔이 그러게. 아무것도 없고 전부기 같이 그러게. 미치면 카이나 저기 봐봐. 농사 저거 너희들 레이라 브로. 나리 봐나 깡꽁짜이 나오는 레이를 맞던데 너희는 그런 건데. 아들아 아이나 자 막 저는 소리 향비리 봐. 어저께 거기 와리 샤브도 아도 얌나 아파 공장 가면 아파 공장도 시행나 진반되게 하리브라 진반 해옥절라 하리브라 타고는데 하리브라 하이브도 문나 칼라가나 거기 아도 제도 웰컴 또그리 웰컴 또로 간다 와리 샤브도디 파다나 와리 샤브도 스테이트 탁때 버다가 또도 아주 그러지 또그네 봐 와리 샤방다 와리 샤바 아들이 피스톡 또리니 도 피스톡 가도래 하이브게 레전드 거 아니 슈가 도래 하 네 와리 샤바 저 사주 오퍼레이션 슈도 비미나 슈게 거로 두가가 뭐 또르면 베리 치 야브라 바제 예스 슈게 거로 두가가 지 아인 가이 그 아인 가이 트래픽 폴리스나 트래픽 룰능앙 자다 그 파이네 파이 로위네 아도 쿠키 쪼코기 뭐기 뭐시 와리 샤들이 뭐기 그 추자들이 뭐 양비게 시이다 두가를 농이 빠르 갑다를 쳤다도 그걸 봐 뭐기 그래 로토 비 파르 바 하네 뭐 또리만 뭐 폰복시디 뭐 가라는 게 봐. 15 과락번 넘대 버세. 예스. 15 과락번 넘대. 15 과락번 넘대 봐. 아도리 가면 랄리 아도라 거기 라가 빠이비르 뭐 폰막 노야 거기 라야 니 아코다 카메라 와서키 거 에멜레 오나 와서키 봐다 거 밤파이나 와서키도 그도 기 미암나 거기 보 타들어가 거기 가락 버리 거
미ям 야 koy legi na kape le bak mangi ko mi li sing hum pumugi ko mai thadok piraga lei di che ada ga du ga as ka to sabun gi dra mai tha re mo ga taro ga mai tha lo ga ti jum sana ma teng pangi ya du nuai tha ga ni ngai ba sabi ro teng pangi hai ba hai bi nuai ba ma teng pang yu phai ba akoi khali di ka mai taw na to chumang na mai than gi bra hai bo do la nga ki mang tha ba ne ba do hai bi ya sabran hai bi di 내가 그 뭔가 다 짬바리 뭐 만에 이봐 아 떠올리 놓아 해도 내봐 맞은 방도 부디 좀 샤브도 야번데 이사 좀 핵적 뭐 저런 거좀 타기도 아두기 비엔다 봐 아두리 지 어디 내가 방 타리는도 내가 기 뭐망다 타리네도 뭐망다 타리네 뭐 망다 아두 짬바네 이봐 아두기 미기 인자 안 미기 뭐래 뭐망다 타리네 봐 아두니 가나나 복시월 사네 하고도 그 따이 아두는 원이 사노도 그 그럼 또위 원이 사나기네 하라가 나 해제 타모다 이게 시행하고 돌아보고 심판들이 하우셔라가 후 부모가 타고 후 부모가 머리 사람들이 야로이 아들 비스 거기 그 커미티 시험을 가기도 또 비거는 아후부터 이제 자트라가 아니잖아 뭐 힌디론다 거기 뭐 해라고 하도 아 비자트라가 파티가 아니다 아두니 아고나 간비로 와예 yes tawada thabak sing niyom sumna miyam nyagada mono tawbu tangai fade habne makha ta dula sing sing huji aduk matik bani fusida waba mayam mayu no ringai sida koi government employees sing na thengnari ba waba sing aduga huji manipur thengnari ba miyam ge waba sing si yengur kan koi government employees sing koi huji koi sis work strike sa thari haba tare ba hari moina ta lenga ta talib demand sing manung da koi थांजे नुमित सुट्टी काखिबगी ऑर्डर दु हंदोक्तुना नुमित असिबु सुट्टी ओहनबियु स्टेट गवर्नमेंट एम्प्लॉई सिंग द पीरिबा DAR 18% हपत पीबा तुना सेंट्रल गवर्नमेंट गा मानना फंगनबियु अमदे थबोक तै पोथाबगी सही असि हुंफुदगी हुंपुनिथोय द सांगदोपियु हाइबा तोंगान तोंगान डिमांड मैम सि निमोयना लेंगा दा तालिबसि हजि फोद लेंगा ना कोगी थांगे सुट्टी की मतंग सिदा नतना तैदि कोई कईगुम बफुम त पुंदोक्तना तासिनदन लेरे हाइबन सिंबा अदुगा हुजिक सुलेप्तना तोंगान तोंगान गवर्नमेंट की डिपार्टमेंट सिंगदा सिगुम स्ट्राइक सिदुम चथरि हाइबा तारे हुजिक एम्प्लॉई सिंग संगसि लेबो खोंजंग सि कमाय येंबे अखोगी आई बाक्सा आई तराम उक्सरी को जेसी एरेक एम टू एमयू को मुगी मखादा अखोगी मणिपुर की अखोगी लंगा की मखादा थबक तौरिबा अखोगी कर्मचारी मैम संगि लेबसे अचुम खोंजंगनि मुझे अखोगी लंगा की अखोगी यांगे सरुनी अखोगी लंगा सरुनी मो यावदना अखोगी कमा तो लंगा शासन तौद्रिबनो लोसन कमा जरा अखोगी अखो चराइदोरिबनो अदुना दि अखोगी सब जाना अखोगी मणिपुर की अखोगी लंगा की कर्मचारी अममदा अखोगी मुगी फंग मोय पिखानी बिरते बायदि कर्मचारी छिन मोय पिखानी जरा पिबियोना हाइब्रते बा थबम थोक सेंटर की सब माने सी सब माने येबको अदु मोय पिरबा तोंगा तोंगा दाबि तरुक अखो DRDA अदगी अखोगी सही हुंपुदि को हुंपुनि दोय काइना लेबको अदगी मोय सी आमचे चाबा ngaktaneबो थांजे छुटी ओरमदि अमुक लाथोखरेको मोय तानबुदगी अदुनबजे मरु ओबा यामा दाबि यामा लेबसे मसे हेक्ते मोयजो मिमांग थोगा हेते मोयगी ऑफिस की ममांगदरा अखोगी हेता थबक थादो गान मदो हेता सेलिंग प्रोटेस्ट तनु मनतेबो अखोई चारि तोरसे करिनो खांगेबो खांगेबो दो मोयदिगी लेंगाक्तिगी निबो नतेबो कर्मचारीसंगी फंगम थोबुदनेबो अदो सेंटरगी अदुगा पीरिबो कोइगे अदुगा सबमन मियिंग सबमन जिंगमिउ करिगिनोबो जिंबिउ हाबिजु मना चुमना लौगुदबनेबो अदु लेंगांग साने इरांग थोलबिसि करिगिनो हाजे मुना जकादा तौयाबा तौगनी अदु तौगनी हारगना पजना कोइगे कर्मचारी सिंग जाउद्र कादर गवर्नमेंट की ऑफिस में तुदोर हुजि हा लोना फाइन पेंडिंग लेदना थावक तौदो मयाम वारिगी मर्क्सिदमु अखोई सिबाना तौचलो पिन अवाबा हापे कर्मचारी सिंग जो हाना येंगु याबा येंगमी जेसी एम टू MCO येंगमी सरकार ताबीदे बगिदि मियाम स्ट्राइक बन ब्रोकेट तौरिबा मयाम पुनम लाउरैसिबुदि असि ताबीदि बिन नत्रबा तो हांगोक्तबदगी थिलेको थिलकपदगी नमगायरेको ममन द मीरे खुमक्तरेबा अदुदनु करिगिनो लगिलेनो खुमदिनि करिगिनो हाना चिंथोगा वरि साबगी अदो तरुपने बायदि कोंजंग चंजन बायदि चंजन बया बनतेबा हाना मोइदे इनवाइट पिगनि सी तौबिओ नाइनि तारक्तबदगी मयाम पुनम कोंजंग चंजलकबदबा अदो बैकबोन नि जानि सरुनि लगा की को कोई कर्मचारी सिंह मयाम पुनम सिंह लाइदना चीफ सेक्रेटरी सुक कनोनि कर्मचारी नि ने हां नत्रो लोले होग मयाम पुनम बखिनि ने अखोई कनो सी अखोई सिमिस्टर होय कनो ओ तोलप चारिदि एमिले तोरो फंगिसदि हां लोले फंगिसदि मोय मयाम अदो लगा की मिगी सेंट्रल गवर्नमेंट की तोर पीरिबा मयाम सब बनना मियंग जेंग बियो वर्ग सिटीजन अमतनी नत्रने हाइजा कनोगी अखोगी महाराष्ट्र की सिटीजन दुगा अमक हे मानरोय हाइबा कर्मचारी दुगा अदुगा मानरोय हाइबा याब्राबो
ꯑꯗꯨꯒꯤꯗꯨꯅꯤ ꯑꯩꯈꯣꯏꯅ ꯑꯗꯨꯅ ꯃꯁꯤꯅ ꯑꯩꯗꯤ ꯃꯣꯏꯅ ꯌꯥꯡꯂꯦꯟ ꯁꯔꯨꯅꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯂꯩꯉꯥꯛꯀꯤ ꯀꯔꯃꯆꯥꯔꯤꯁꯤꯡꯅ ꯇꯥꯜꯂꯤꯕ ꯃꯣꯏꯅ ꯁꯤꯠ ꯑꯦꯟ ꯄ꯭ꯔꯣꯇꯦꯁ ꯇꯧꯗꯅ ꯆꯠꯊ ꯈꯣꯠꯊ ꯇꯧꯔꯤꯕ ꯁꯤꯁꯨ ꯏꯁꯇ꯭ꯔꯥꯏꯛ ꯇꯧꯔꯛꯏꯕꯁꯦ ꯀꯨꯏꯅ ꯇꯧꯍꯟꯕꯤꯒꯅꯨ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯥꯡꯂꯦꯟ ꯁꯔꯨ ꯁꯣꯛꯑꯒꯗꯤ ꯆꯠꯄ ꯉꯝꯃꯣꯏ ꯈ꯭ꯋꯥꯡ ꯇꯦꯛꯀꯅꯤ ꯐꯃꯨꯡꯗ ꯇꯥ ꯂꯩꯒꯅꯤ ꯑꯗꯨꯒꯨꯝꯕ ꯐꯃꯨꯡꯗ ꯇꯥ ꯂꯩꯕ ꯂꯩꯉꯥꯛꯀ ꯃꯆꯝ ꯑꯣꯏꯔꯛꯀꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯋꯥꯃꯤꯟꯅꯒꯅꯤ ꯄꯨꯟꯅ ꯁꯤꯃꯤꯟꯅꯒꯅꯤ ꯑꯗꯨꯅ ꯂꯥꯎꯔꯤꯕ ꯑꯁꯨꯝꯕ ꯈꯣꯜꯂꯥꯎꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔ ꯈꯣꯜꯂꯥꯎꯅꯤ ꯈꯜꯂꯒ ꯂꯩꯉꯥꯛꯅ ꯑꯣꯛꯄꯤꯒꯗꯕꯅꯤ ꯑꯗꯨꯒ ꯃꯣꯏꯅ ꯇꯥꯜꯂꯤꯕ ꯗꯥꯕꯤꯁꯤꯡ ꯑꯁꯦ ꯄꯤꯕꯤꯅꯕ ꯍꯣꯠꯅꯕꯤꯒꯗꯕꯅꯤ ꯑꯗꯨꯅꯤ ꯂꯩꯉꯥꯛꯅ ꯃꯇꯝ ꯆꯥꯅ ꯂꯥꯌꯦꯡꯕ ꯃꯇꯝ ꯆꯥꯅ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯎꯕ ꯑꯋꯥꯕ ꯀꯣꯛꯍꯟꯕ ꯃꯤꯆꯤꯡ ꯃꯤꯈꯥꯏ ꯅꯥꯏꯗꯕ ꯑꯗꯨꯝꯕ ꯌꯥꯝ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟ ꯑꯣꯏꯕꯀꯣ ꯑꯗꯨꯝꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯂꯩꯉꯥꯛ ꯑꯃꯅꯤ ꯍꯥꯏꯕꯗꯣ ꯊꯝꯕꯤꯌꯨ ꯃꯃꯤꯡꯗꯤ ꯑꯣꯏꯅ ꯂꯩꯕꯤꯒꯅꯨ ꯗꯝꯕꯤ ꯑꯣꯏꯅ ꯂꯩꯕꯤꯒꯅꯨ ꯑꯩꯅ ꯑꯃꯨꯛ ꯄꯟꯖꯔꯦ ꯗꯤꯜꯂꯤꯗꯒꯤ ꯆꯞꯄꯤ ꯊꯥꯔ ꯆꯠꯄ ꯒꯥꯔꯤ ꯑꯗꯨ ꯑꯣꯏꯕꯤꯒꯅꯨ ꯅꯁꯥꯒꯤ ꯋꯥꯈꯜꯅ ꯅꯁꯥꯒꯤ ꯀꯩꯅꯣꯅ ꯃꯔꯛ ꯁꯪꯕꯤꯙꯥꯟꯅ ꯄꯤꯔꯕ ꯃꯊꯧ ꯃꯉꯝꯗꯣ ꯆꯞ ꯆꯥꯅ ꯑꯗꯨꯒꯤꯗꯣ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯔꯒ ꯂꯩꯕꯥꯛ ꯉꯥꯛꯎ ꯃꯔꯛ ꯂꯩꯉꯥꯛꯇꯒꯤ ꯅꯤꯔꯒ ꯉꯥꯛꯀꯅꯨ ꯍꯥꯏꯕꯁꯦ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯒ ꯀꯔꯃꯆꯥꯔꯤꯁꯤꯡꯒꯤ ꯏꯁꯇ꯭ꯔꯥꯏꯛꯁꯤ ꯂꯣꯏꯁꯤꯟꯕꯤꯌꯨ ꯃꯣꯏꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯦ ꯄꯤꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯃꯅꯤꯄꯨꯔꯗ ꯂꯩꯉꯥꯛꯀꯤ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯤ ꯃꯁꯛ ꯈꯪꯅ ꯊꯕꯛ ꯇꯧꯕꯤꯌꯨ ꯍꯥꯏꯕꯗꯨꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯈꯥ ꯇꯥꯕꯗ ꯂꯥꯛꯆꯅꯤꯡꯉꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯥ ꯑꯁꯤꯒꯤ 3ꯇ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯅꯨꯡꯁꯥꯡꯈꯣꯡꯗ 90ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯇ ꯑꯦꯝꯕꯨꯁ ꯆꯠꯊꯗꯨꯅ ꯄꯥꯔꯁꯟ 2 ꯍꯥꯠꯈꯤꯕ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯃꯗꯨꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯇꯥꯡꯈꯨꯜ ꯐꯨꯔꯨꯞꯀꯤ ꯃꯔꯤ ngasi ngarang combine force na pagat pangam krem aduga fa kriba mioi mari si koi misam ni haina koi tangkul katamnau saglong TKS na fungdor le haba tare oja koi gi hujik oirakli basing gi mafam sing dai koi gi Assam Rifles ta ambush thara ganda mana Assam Rifle ani hat khiba adugumba to kudak te operation sa targan chena ba sing ne haiba mara level ai tabdu ti tikal hayeng makata ba khangani hujik phog gi na mokoi mari fare tabudu miam na nari wa fam de sumba Army security personnel sing that Taurakpada Kudak operation Chatargam Senab Sing Paki Baduga Manipur Tokri Batongan Tongan Batok Sing the Nasumana Kudak the Pabangam the Visimiana so Wangamo they have that Makata Kamai Baby Palm the Bakogi Todoxing here quickly some topa helapa was a quick pouch and a heavy Rokoban Piriduni a quick Karigumba Kogi terroristing adage akogi atete akogi kanogi kulai pai ba sakang da baching tigo kari ko mona ambush to khotna akogi meyam action big thabak to to pol meyam pon ba akogi asare pan thong de joda to botam dadi hek ambush to botam de moina pesimira thog pamde sire aso po yaure atete ko numoni de kurto ro so mas sa suppression counter jeji operation chathara kana moi phana khod khone yebako 호네이바 야이제 아두나 답이다 거기 미션 파라싱제 거기 거기 테러리스트들아 거기 그놈들 갑도나 파 분나 아다 미기보 하 우클리기 목사 해 호르보다 독처 법면도 버스 가리 파 부착리나 뭐 마망리나 하 노미니니 노르레프로 아pu 구머리기 라로가 고나 떠리나 아두만 각정들아 거기 뭐 각정들아 뭐나 로도 정가이 뭐 여우리 거기 뭐 police 저기 paramedic force 매 보는 땀 짜다 거기 레스큐 또 응엄돼요 하 아두도 나트라 거기 어떻게 나가기 거기 미점 떨어도 하티부터 아 거기 분은 밤에 내리겠네 밤에 나부터 미게 아두 파리 저기 뭐는 뭐 가나노 트레이너 하고도 뭐 아두 콜레바 police station 거 district SP 하 그쪽으로 오게 봐 이거지 시까지고 얘기해 봐 이제 뭐이다 콜레바 주디셜 아무다 저는 미파 미르 파래 히토를 해가라 뭐이나 시까지 오게 봐 마담 자나 GCP 피드라 마담 자나 홈 미니스터 피드라 또 뭐야 또 데이터 또 데이터 라쿠테 봐고 allo kona lo ragan mi thi bangam de mi mangre ha rakanda mi mangre mi phare ha rakanda phare hai matam dro mi mangre go da 60% tong ko to lo thi dra mi kan gadam ne ba adu ngam de adu kana matu ka hala matam dro de yunguna adu na sia ko gi ngak shen ba che ju bi che mi kai nai re mi cham parja sing de chok pa ga are ati gi ko gi shakti le bi sing gi chok pa ga adu chok pa ga che adi sida lakor pe action je kendara bra hai ba che ko gi moin utok po ra bra hanga ine ba aduna hojek yengo ongma ko gi pena da mina kana da pindu no mi bu hat pa hai bi kana pindu ne ba agi sa ha agi imung manung ari ge nushira ba mi meam do phara ga ta thina hali kana pindu no ba adu ka chum ba wain justice adum pagal lu hai ba di lakum thong kholam no ta bra ba adu lakum thong kholam ne ba adu de ba adu chu ge gi no yam thek na phari ba kar gi no in time matam jana bai chai haragidi phaibi ga chakil ga mai kan do tatrowa adu atam tan thamuk tong bi kari gi no bai gi aduna lengak sina ore bi kari no hai matam na hai di manipur gi chief minister hai ba che man pum ma gi ne ba ma pu ne ba man pum
mapune ma se ini sappa mata ma sappa ma nungana ko sakadamni loina ma mayam gi mapuni le mem gi lenga uri ba ko gi emele ka ke mem pun bakso ini bueno sakadamni ma da atu ngoi ko sappa ngam dreba mari pok si mister sappa ngam dre kamai ni si mister uri no habi film dari man pok si minister har kar ma si puna mak si man pul miam si gi mi gi lak atu ma gi oi gadam ne ba atu oi bangam mi bravo atu ne sakip ji oi bangam da gi imphal lagam di sidi atu ko man pur gi apun ma saktam program ba alagi bungdere bedu shan mangam dringa da lenga action bi laganda mi unia da ba ali bidu du si ma happy ni dra ha unia da bi jo ku du si ma happy ni atu ko lenga ngen thami ne ba aro man pur miam ja ni ne ko jo man ko lenga hebi du kini sade academic shan ko social scientist atu mari bang ngo yana pek thala bi da india ko ne sadare ma ko ja ko le de ne ba akuri ai ya ti na hai ko e ja jer se boina pam di na hai ga hai ji ne ba si yengo aduna ba siri yaro ya da kutak lenga lady sasal lady leba ka che dul so lo sa ba leba le je put ka dabne ba mi phare kan ga dabne ya je cha cha thi ge dabne adu ai hitam de le ya ne adu operation chendu ga dong ge ba di ko ya mur ka sibe to ga to operation chen mi hara kap to ro shin hat ke ba mi lam ko ko adu da bar lenga ga lo ge operation chendu di adu di balar gam do kan dong ge ba aduji aduga tamaira ku to ya dabra ba ko manipur da hi adu to de ba adu di pian da na ko adu just phagan bi hoina wakat be pam pham ka ni mo shu ko irang tor ko ni chumle de poi ba ji chumle de boy kana ku do no bar da ga ku manipur da ga ni ku do ne ba yes si ba ku do ne ba adu ne chuan jo chi chakot pok chung mo ro ja chakot pai ne na ta nu shin ba ama to ro le ba ko ga chakot pok thok to bu do ni ko 다 소리의 커뮤니케이션 과 바라봐 저렇게는 바라봐 안 먹은 혹시는 맞다 뭐도 자꾸 또 해봐 아들 분을 먹지 안 맞다 오히려 넌 별로 이래고 아너 자꾸 로이면 보라 좀다 자꾸 로이 아들 랭악 바래 비시는 방운데 뭐 아무도 강하고 또 비로 꽝꽝 감비로 아코를 랭악 바 부고 리시고 미안한 비리브라 아코이 망되는 거 떠오르시야 아이 너무 좋고 좀 로게 머리 상면에 아무나 비리바 심리스템데 비리바 통먹음 아주 비리면 비카리노 해보자 아이고 가오르 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 그디 아이 동시 거리기노 미암네 이거 가ring 강강강들 공덕에 아이 시 버지 리비 바파리 오베 아다브라 바르 레미기 바파리 오베 아다브라 아이 동거 야브라나 아이기 강 아이기 학적 지락 강 공사이나 레후로네 하가 하이 인티아스케 라마이다 파링 나이나 하 사나게 아부부카리 이후레 오르니고 능 맞담니고 시니고 아두 맞담 시니고 하 비리니 맞담네 시 이부비 맞담네 시 아이야자 아두 시기 맞담네 시니고 시 맞담네 시니고 시니고나 레후로니고 시기 동들어 그 오이리시보 하더라 나더라 아빠만 나가 안 오힐람이 아빠만 도시 뭐 이러면 아무도 오이러고 혼내 비워 하이비 와내 봐 아두나 아이나 아무까지 하이저리 만니푸르 레비리 봐 만니푸르 미야기 몇 오이러 봐 예시 과 만니푸르 60 과 예시시르기 거기 타글 레이버 그 에메레싱 아니 뭐지 농가 그래 과 레후르 비양 캠 바빨 노이기 나망다 노이기 니리 떠도리체 노메 차 앞던 뿐만 간다 거리기노 봐 나리 방 만니푸르 시버는 와삭 봐 봤다 야우도 뒤노 아두 몇 거리기노 너지 너지 거리기노 봐 아두나 하이니 카운슬로 미니스터 오르보 아테디 만 뿐마 BJP 기 MLA 아니 NDA 기 모이 바체동 비 아두 부라 아마 따고 뿐만 감데 봐 거리기 잡다 말에 방 머리 부카 누구 잡다 아두 보트 게 하이 마청 보트 게 잡다 뭐 저 도래 봐 도비노 농아이테 그 이제는 그 지지니까 토로까지 도리 뱀도 아두 두니 가래가 봐 나래 방는 뭐 봐라 가나 하나 호노 아이 보내그니 아이 아주 도그니 아마 아이 톡톡이 또 도도이네나 하이버디 뭔다 거기디 밤대 봐 마이차이 밤에 봐 버리 란 토이베 하나로 셔나 봐 혼나 버디 누는 겁나 톡톡이요 봐 아두나 아이 하이처리 미야기 뮤 오르베 에멜레시 또 분나 미야기 뮤니 하이버도 칼라가는데 너 아무것도 본천노 불러가나 머니푸르 셔프 석점 제 좋아하는 거들 betting 거제 야로이 하자는 바다 강다 아무도 딱실로 아주 딱주로 잡으면 머니푸르 보고 아주 들어가 누이 마션 하고네 아무가 뭐 뛰내야 우리야들 내려가디 슈야 야로이 누이 파자버 랍사사서 머리바 묵시바 까톡 보고 타무 셴고도 아무 때는 타박 울로미 아무가 타박 울로봐 울로봐 아주 롤제 학심미니스터 로비기담 하 호미니스터 로비기담 가우슬로 미니스터 오히려 봐 거기 안에 간절기 거기 미니스터 오히려 보고 마양 말이게 로시티코 어디고지 내가 그전에 고신 지연나 마시원 구다가 김내 밤바 야우 코들 이제 거기 좀 라감 드리브노 아도 누이 아코리 라가 파이레 아코리 누와이레 보초하이 싫은 가이레 아 보트 마망이라 거기 보 라가 파이레가 만들면 합 탐바지 아코디 아치
ꯄꯨꯊꯔꯕꯅꯤ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯅ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏ ꯑꯗꯨ ꯂꯩꯔꯝꯅꯤ ꯑꯩꯈꯣꯏꯗꯤ ꯍꯌꯦꯡ ꯄꯣꯠꯇꯤ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔ ꯀꯥꯔꯅꯤ ꯑꯩꯈꯣꯏ ꯅꯣꯏꯗꯤ ꯂꯥꯏꯔꯅ ꯑꯩꯈꯣꯏꯗꯤ ꯃꯇꯥꯡ ꯆꯥꯅ ꯚꯔ ꯂꯩꯉꯥꯟ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯅꯪ ꯈꯨꯔꯨꯝꯖꯔꯤ ꯀꯩꯅꯣꯀꯣ ꯅꯪꯅ ꯇꯧꯕꯤꯔꯤꯕꯁꯦ ꯅꯪ ꯇꯝꯕꯤ ꯂꯩꯉꯥꯛ ꯑꯣꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯑꯁ ꯁꯅꯥꯒꯤ ꯚꯒꯠ ꯇꯄꯥ ꯊꯤꯜꯂꯕꯅꯤꯅꯦ ꯍꯥꯏꯅ ꯈꯟꯕꯤꯔꯣꯝꯗ ꯆꯠꯄꯤꯔꯒꯗꯤ ꯌꯥꯝꯅ ꯂꯥꯡꯒꯅꯤ ꯈꯜꯂꯤ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯒ ꯑꯃꯨꯛꯇ ꯄꯨꯟꯁꯤꯟꯕꯤꯌꯨ ꯂꯨꯆꯤꯡꯕꯗ ꯑꯣꯏꯕꯤꯌꯨ ꯑꯗꯨ ꯂꯨꯆꯤꯡꯕꯒꯤ ꯃꯈꯥ ꯇꯥꯕ ꯑꯃꯨꯛꯇ ꯄꯨꯟꯁꯤꯟꯕꯤꯔꯀꯥꯟꯗ ꯀꯔꯤꯒꯤꯗꯃꯛꯇ ꯃꯩꯔꯥꯕꯥꯛ ꯃꯅꯤꯄꯨꯔ ꯀꯩꯅꯣꯒꯤꯗꯃꯛꯇ ꯂꯥꯜ ꯂꯨꯈꯤꯒꯤꯗꯃꯛꯇ ꯃꯔꯨꯞ ꯁꯔꯀꯥꯔ ꯁꯥꯟꯅꯕ ꯂꯥꯜ ꯑꯁꯤ ꯌꯥꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯆꯞ ꯁꯥꯟꯅꯅ ꯚꯥꯔꯠꯀꯤ ꯁꯪꯕꯤꯙꯥꯟꯅ ꯄꯤꯔꯤꯕ ꯑꯗꯨꯒꯤꯅꯤ ꯍꯥꯏꯔꯀꯥꯟꯗ ꯚꯥꯔꯠ ꯂꯩꯉꯥꯛꯒ ꯇꯛꯁꯤꯜꯂꯣ ꯑꯗꯨꯒ ꯁꯥꯟꯇꯤ ꯄꯨꯔꯛꯑꯣ ꯑꯗꯨ ꯉꯝꯗꯅ ꯃꯃꯤꯡꯒꯤ ꯑꯣꯏꯅ ꯁꯨꯝ ꯂꯩꯕ ꯇꯥꯔꯒꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯗꯨꯝ ꯏꯔꯥꯡ ꯊꯣꯛꯇꯨꯅ ꯂꯩꯒꯅꯤ ꯑꯗꯨꯅ ꯅꯣꯏꯒꯤ ꯍꯛꯗꯔ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯑꯅꯤꯁꯨꯕ ꯑꯩꯈꯣꯏꯒꯤ ꯆꯩꯇꯔꯦꯠ ꯈꯨꯟꯇꯥꯛ ꯄꯥꯏꯕꯗꯣ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤꯅ ꯈꯟꯕꯤꯔꯒꯥꯟꯗ ꯁꯛꯇꯤ ꯄꯥꯏꯕꯤꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯈꯣꯡ ꯄꯥꯏꯅ ꯂꯥꯟꯅ ꯈꯣꯏꯔꯨꯝꯖꯔꯤ ꯈꯣꯡ ꯄꯥꯏꯅ ꯍꯦꯛ ꯐꯪꯖꯗ꯭ꯔꯁꯨꯀꯣ ꯑꯗꯨꯒ ꯑꯃꯨꯛꯇꯪ ꯑꯆꯨꯝꯕ ꯂꯨꯆꯤꯡꯕ ꯑꯃꯇꯪ ꯑꯣꯏꯕꯗꯣ ꯑꯃꯨꯛꯇꯪ ꯑꯣꯏꯕꯤꯌꯨ ꯑꯁꯦꯡꯕ ꯂꯨꯆꯤꯡꯕ ꯑꯣꯏꯕꯤꯔꯒꯅꯦ ꯑꯗꯨꯒꯤ ꯃꯇꯝꯗꯅꯦ ꯏꯪ ꯇꯞꯄ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯑꯃꯨꯛꯇ ꯑꯣꯏꯕꯤꯌꯨ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟ ꯍꯥꯏꯕꯗꯣ ꯆꯥꯏꯔꯤꯕ ꯃꯐꯝ ꯍꯥꯏꯕꯁꯦ ꯁꯤꯠꯄꯤꯗꯅ ꯁꯦꯡꯕꯤꯗꯅ ꯆꯥꯏꯕꯅꯤ ꯁꯨꯝꯆꯤꯠ ꯄꯥꯏꯕꯤꯔꯣ ꯇꯥꯁꯤꯟꯕꯤꯔꯣ ꯇꯔꯨ ꯇꯔꯥꯟ ꯃꯐꯝ ꯑꯣꯏꯕꯤꯔꯣ ꯑꯗꯨ ꯃꯅꯤꯄꯨꯔꯒꯤ ꯏꯁꯣꯔꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯀꯣ ꯏꯁꯣꯔꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯑꯩꯈꯣꯏꯒꯤ ꯅꯣꯡꯗꯥ ꯂꯥꯏꯔꯦꯝꯄꯥꯛꯀꯤ ꯃꯁꯛ ꯑꯣꯏꯔꯕ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯩꯈꯣꯏꯒꯤ ꯃꯤꯡꯑꯣꯏ ꯍꯪꯒꯠꯆꯔꯕꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟ ꯅꯣꯡꯗꯥ ꯂꯥꯏꯔꯦꯝꯄꯥꯛꯀꯪꯕꯒꯤ ꯁꯂꯣꯟ ꯂꯧꯕꯤꯔ ꯑꯃ ꯇꯧꯔꯒꯥꯟꯗ ꯑꯃꯨꯛꯇꯪꯗꯤ ꯃꯌꯥꯝꯁꯦ ꯈꯣꯝꯖꯤꯟꯕꯤꯔꯒ ꯅꯪꯒꯤ ꯍꯥꯛꯇꯛꯁꯤꯗ ꯑꯃꯨꯛꯇꯗꯤ ꯑꯗꯨꯒꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯃꯅꯤꯄꯨꯔ ꯍꯥꯏꯕꯗꯣ ꯑꯣꯏꯕ ꯈꯨꯗꯣꯟꯗꯣ ꯇꯝꯕꯤꯔꯝꯃꯨ ꯍꯥꯏꯕ ꯑꯩ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯃꯈꯥ ꯇꯥꯕꯁꯤꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯧꯈꯤꯕ ꯑꯩꯈꯣꯏꯒꯤ ꯇꯥꯡ 11ꯗ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 11ꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 1:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯊꯣꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯃꯈꯣꯡ ꯑꯥꯔꯃꯤ ꯀꯦꯝꯞꯒꯤ ꯃꯅꯥꯛꯇ ꯑꯩꯈꯣꯏ ꯌꯨꯝ 6 ꯃꯩ ꯊꯥꯈꯤꯕꯒꯤ ꯊꯧꯗꯣꯛꯇꯨꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯎꯔꯤꯄꯣꯛ ꯑꯄꯨꯟꯕ ꯂꯨꯞꯅ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯁ꯭ꯄꯦꯁꯤꯌꯦꯜ ꯏꯟꯀ꯭ꯋꯥꯏꯔꯤ ꯆꯠꯊꯗꯨꯅ ꯊꯤꯖꯤꯜꯍꯟꯅꯕ ꯋꯥꯀꯠꯈ꯭ꯔꯦ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯒꯤ ꯊꯧꯗꯣꯛꯁꯤꯗ ꯌꯥꯝ ꯄꯦꯟꯗꯕ ꯃꯤꯌꯥꯝꯅ ꯄꯦꯟꯅꯗ꯭ꯔꯤꯁꯤ ꯃꯤꯌꯥꯝ ꯀꯟꯕ ꯆꯪꯕ ꯃꯩ ꯊꯥꯔꯤꯕꯗꯨ ꯀꯟꯕ ꯆꯪꯕ ꯃꯤꯌꯥꯝꯁꯤ ꯑꯥꯔꯃꯤꯅ ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯀꯦꯁꯄꯔ ꯊꯠꯆꯤꯜꯂꯀꯥꯟꯗ ꯆꯪꯍꯟꯗꯨꯅ ꯊꯝꯈꯤꯕꯒꯤ ꯊꯧꯗꯣꯛꯇꯨꯅꯤ ꯌꯥꯝ ꯄꯦꯟꯅꯗ꯭ꯔꯤꯁꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯖꯥ ꯍꯥꯏꯕ ꯊꯧꯗꯣꯛꯁꯤ ꯀꯃꯥꯏꯅ ꯌꯦꯡꯕꯤꯌꯨ ꯑꯣꯖꯥ ꯑꯩ ꯊꯝꯖꯒꯦ ꯅꯪ ꯎꯔꯕ ꯑꯄꯨꯟꯕꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯀꯩ ꯃꯌꯥꯝ ꯍꯧꯔꯛꯏꯗꯣ ꯌꯥꯝ ꯆꯨꯝꯃꯦ ꯑꯆꯨꯝꯕ ꯈꯣꯡꯖꯤꯅꯤ ꯍꯥꯏꯕꯗꯤ ꯃꯁꯤ ꯑꯩ ꯃꯁꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯅꯍꯥꯟꯒꯤ ꯑꯩꯈꯣꯏꯒꯤ ꯀꯪꯂꯥꯇꯣꯝ ꯁꯤ ꯑꯩꯈꯣꯏꯒꯤ ꯃꯩ ꯊꯥꯈꯤꯕꯁꯦ ꯌꯨꯝ ꯃꯇꯣꯡ ꯃꯩ ꯊꯥꯈꯤꯕ ꯃꯇꯥꯡꯁꯦ ꯃꯁꯤ ꯀꯩꯅꯣ ꯍꯥꯏꯕꯗ ꯂꯣꯏꯅ ꯈꯪꯉꯦ ꯃꯌꯥꯝꯅ ꯑꯦꯁꯦ ꯑꯩꯈꯣꯏ ꯄꯥꯎꯕꯤ ꯑꯣꯏꯅ ꯐꯤꯜꯗ ꯆꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯑꯥꯔꯃꯤ ꯒꯥꯔꯤ ꯀꯦꯁꯄꯔꯗꯨꯅ ꯊꯠꯅ ꯊꯝꯕꯗꯣ ꯄꯥꯎꯕꯤꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯐꯨꯇꯦꯖꯁꯤꯡꯒꯤ ꯑꯩꯈꯣꯏ ꯄꯥꯎꯕꯤꯁꯤ ꯂꯣꯏ ꯄꯤꯔꯛꯏꯀꯣ ꯃꯩ ꯆꯠꯀꯦ ꯍꯥꯏꯕꯗ ꯑꯗ ꯐꯦꯕꯦ ꯆꯪꯉꯁꯨ ꯃꯣꯏꯗꯤ ꯌꯥꯔꯣꯏ ꯃꯣꯏ ꯊꯠ ꯊꯝꯈ꯭ꯔꯕꯅꯤꯅ ꯃꯩ ꯆꯥꯛꯇꯣ ꯃꯐꯝꯗꯨꯗꯤ ꯃꯤꯗ ꯂꯣꯏ ꯍꯥꯏꯗꯣꯛꯑꯒ ꯐ꯭ꯔꯤꯗ ꯑꯩꯈꯣꯏ ꯆꯠꯂ ꯃꯩ ꯀꯥꯟ ꯆꯠꯀꯗꯕꯅꯦꯕ ꯑꯗꯨ ꯃꯣꯏꯅ ꯑꯗꯨꯅ ꯊꯠꯂ ꯊꯝꯃꯦꯕ ꯑꯗꯨꯅ ꯃꯣꯏꯒꯤ ꯋꯥꯈꯜ ꯃꯣꯏꯅ ꯈꯜꯂꯤꯕ ꯁꯥꯟꯅꯔꯤꯕ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨ ꯇꯥꯛꯑꯦꯕ ꯑꯗꯨꯅ ꯃꯩ ꯆꯥꯛꯄ ꯀꯟꯕ ꯂꯝꯕꯤꯁꯦ ꯐ꯭ꯔꯤ ꯊꯥꯒꯗꯕꯅꯤ ꯐꯦꯕꯦꯒ ꯖꯣꯕꯇꯨꯒ ꯆꯪꯗꯣꯏꯅꯤ ꯑꯗꯨꯒꯨꯝꯕ ꯆꯪꯕ ꯂꯝꯕꯤꯗꯨ ꯃꯣꯏꯅ ꯀꯦꯁꯄꯔ ꯊꯠꯂꯒ ꯊꯝꯕꯁꯤ ꯀꯔꯤꯒꯤꯅꯣꯕ ꯃꯩꯗ ꯆꯨꯡ ꯆꯥꯍꯜꯂꯦꯕ ꯑꯗꯨꯅꯗꯤ ꯃꯣꯏꯁꯦ ꯐꯖꯅ ꯃꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣꯟꯁꯄꯤꯔꯦꯁꯤ ꯂꯧꯊꯨꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯊꯥꯕꯅꯤ ꯍꯥꯏꯕꯁꯦ ꯃꯤꯌꯥꯝꯅ ꯁꯤꯡꯅꯍꯜꯂꯕ ꯐꯥꯎꯔꯤꯅꯦꯕ ꯑꯗꯨꯒꯤ ꯊꯣꯛꯇꯦ ꯃꯤꯌꯥꯝ ꯂꯥꯛꯏꯁꯦ ꯑꯗꯨꯒ ꯑꯩꯒꯤ ꯋꯥꯈꯜꯗꯁꯨ ꯀꯣ ꯍꯧꯖꯤꯛ ꯑꯗꯨ ꯊꯣꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯃꯁꯤ ꯃꯩꯁꯨ ꯃꯩ ꯆꯥꯛꯄꯁꯤꯡꯁꯦ ꯃꯁꯤꯒꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯈꯪꯅꯕ ꯑꯩꯗꯤ ꯃꯁꯤ ꯍꯥꯏ ꯀꯣꯔꯠꯀꯤ ꯀꯣ ꯔꯤꯇꯤꯌꯥꯔ ꯑꯩꯈꯣꯏꯒꯤ ꯖꯖ ꯀꯣ ꯑꯃꯒ ꯑꯗꯨꯗ ꯇꯧꯔꯒ ꯑꯩꯈꯣꯏꯒ ꯇꯧꯔꯒꯅ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯃꯒꯅꯦ ꯃꯁꯤ ꯏꯟꯀ꯭ꯋꯥꯏꯔꯤ ꯀꯃꯤꯇꯤ ꯑꯃꯅꯦ ꯃꯁꯤ ꯑꯩ ꯁꯦꯝꯍꯟꯅꯤꯡꯉꯤ ꯏꯟꯀ꯭ꯋꯥꯏꯔꯤ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯃꯒꯅꯦ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯊꯤꯖꯤꯜꯍꯜꯂꯒꯅꯦ ꯑꯗꯨꯒ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯄꯨꯊꯣꯛꯄ ꯑꯩ ꯄꯥꯝꯃꯤ ꯑꯗꯨ ꯎꯔꯨꯕꯣꯛꯀꯤ ꯃꯥꯏꯀꯩꯅ ꯍꯧꯔꯛꯄ ꯇꯧꯔꯤꯕꯁꯦ ꯎꯔꯨꯕꯣꯛ ꯃꯥꯏꯀꯩꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯃꯤꯌꯥꯝ ꯑꯄꯨꯟꯕ ꯁꯛꯆꯤꯟꯕ ꯁꯥꯒꯠꯄ ꯑꯝꯇ ꯄꯨꯟꯁꯤꯟꯕꯁꯦ ꯄꯨꯟꯁꯤꯜꯂꯦꯕ ꯃꯣꯏꯗꯤ ꯑꯃꯠꯇ ꯑꯣꯏꯅꯀꯣ ꯂꯥꯎꯋꯦꯕꯀꯣ ꯑꯗꯨꯅ ꯃꯣꯏꯒꯤ ꯃꯇꯧ ꯇꯝꯕ ꯌꯥꯏ ꯃꯣꯏꯅ ꯍꯥꯏꯔꯤꯕ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯒꯗꯕꯅꯤꯒ ꯍꯥꯏꯕꯗꯣ ꯃꯗꯨ ꯏꯟꯀ꯭ꯋꯥꯏꯔꯤ ꯀꯃꯤꯇꯤ ꯑꯃ ꯍꯥꯏ ꯀꯣꯔꯠꯀꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛꯇꯤ ꯄꯣꯊꯥꯔꯕꯀꯣ ꯑꯩꯈꯣꯏꯒꯤ ꯖꯖ ꯑꯩꯈꯣꯏ ꯖꯁꯇꯤꯁ ꯑꯃ ꯇꯧꯔꯀꯥꯟꯗ ꯑꯗꯨꯝ ꯂꯨꯆꯤꯡꯉꯀꯥꯟꯗ ꯃꯌꯥꯝ ꯇꯧꯔꯀꯥꯟꯗ ꯃꯗꯨꯒꯤ ꯊꯤꯖꯤꯜꯍꯜꯂꯒꯗꯤ ꯑꯩ ꯑꯗꯨꯕꯨ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯇꯧꯕꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯅꯒ ꯑꯩꯁꯦ ꯂꯥꯎꯊꯣꯛꯄꯤꯕ ꯄꯥꯝꯃꯦꯕ ꯌꯥꯔꯣꯏ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟ ꯑꯩꯈꯣꯏ ꯂꯩꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯩ ꯂꯩꯔꯤꯉꯩꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯩꯒꯤ ꯂꯩꯔꯤꯉꯩꯗ ꯑꯩꯅ ꯑꯊꯨ ꯁꯨꯃꯥꯡꯗ ꯌꯨꯝ ꯃꯩ ꯊꯥꯕ ꯌꯥꯔꯣꯏ ꯁꯤ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕꯅꯤ ꯑꯗꯣ ꯃꯁꯤ ꯐꯛꯅꯕ ꯑꯩꯈꯣꯏꯒꯤ ꯏꯟꯀ꯭ꯋꯥꯏꯔꯤ ꯀꯃꯤꯇꯤꯒꯤ ꯊꯤꯖꯤꯟꯒꯅꯤ ꯑꯩ ꯌꯥꯔꯣꯏꯅ ꯂꯥꯎꯗꯤ ꯑꯩ ꯍꯥꯏꯁꯦ ꯑꯗꯨꯅꯦꯕ ꯑꯗꯨꯅ ꯑꯗꯨ ꯑꯦꯝ ꯄꯤ ꯃꯁꯥꯃꯛꯅ ꯃꯐꯝꯗꯨ ꯆꯠꯂꯒ ꯑꯗ ꯃꯥꯅ ꯃꯥꯒꯤ ꯄꯦꯟꯗꯕ ꯅꯠꯇꯦ ꯇꯧꯍꯟꯅꯤꯡꯕ ꯃꯌꯥꯝꯁꯤ ꯇꯧꯕ ꯃꯌꯥꯝꯗ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯨꯒꯤ ꯃꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯎꯠꯈꯤꯕ ꯒꯗꯣ ꯑꯩꯈꯣꯏ ꯄꯦꯟꯗꯦ ꯅꯨꯡꯉꯥꯏꯇꯦꯕ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯝꯗꯤ ꯌꯦꯡꯉꯨꯗꯅ ꯑꯦꯝ ꯄꯤ ꯑꯃꯗ ꯐꯥꯎꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯦꯡꯉꯨꯅ ꯑꯗꯨꯅꯗꯤ ꯃꯤꯒꯤ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯑꯃꯗꯤ ꯀꯃꯥꯏꯅ ꯇꯧꯔꯝꯗꯒꯦꯕ ꯌꯦꯡꯉꯣꯕ ꯁꯨꯝꯕꯁꯤ ꯂꯩꯌꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤꯕꯨ ꯑꯩꯈꯣꯏ ꯃꯥꯡꯅ ꯃꯤꯅ ꯍꯦꯛꯇ ꯇꯥꯊꯤ ꯇꯥꯎꯟ ꯇꯧꯍꯟꯕ ꯎꯁꯤꯠ ꯇꯧꯍꯟ ꯎꯠꯄ ꯑꯗꯩ ꯑꯩꯉꯣꯟꯗ ꯎꯠꯇꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯍꯔꯥꯎ ꯅꯣꯛ ꯂꯩꯕ ꯌꯥꯔꯣꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯍꯥꯏꯕꯗꯨ ꯇꯧꯒꯗꯕꯅꯦꯕ ꯅꯪ ꯁꯣꯛꯄ ꯑꯩ ꯁꯣꯛꯄ ꯃꯇꯝ ꯑꯗꯨ ꯀꯩꯒꯤꯅꯣ ꯃꯌꯥꯝꯅ ꯑꯗꯨ ꯂꯥꯜꯂꯤ ꯆꯨꯝꯃꯤ ꯍꯥꯏꯕ ꯑꯆꯨꯝꯕꯗ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯆꯨꯝꯃꯤ ꯍꯥꯏꯒꯗꯕꯅꯦꯕ ꯑꯗꯨꯅ
ꯀꯗꯣ ꯁꯥꯎꯟꯒꯤ ꯉꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯩ ꯊꯥꯈꯤꯕ ꯕꯣꯔꯗꯔ ꯂꯩꯇ ꯃꯩ ꯊꯥꯈꯤꯕꯗꯣ ꯑꯗꯨ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯁꯤꯡꯅꯕ ꯀꯣꯟꯁꯄꯤꯔꯦꯁꯤ ꯂꯧꯊꯣꯛꯅꯕꯀꯣ ꯄꯣꯛꯁꯤ ꯋꯥꯔ ꯆꯠꯊꯔꯀꯥꯟꯗ ꯑꯩꯈꯣꯏ ꯇꯧꯕ꯭ꯔꯅ ꯍꯥꯏꯕꯁꯦ ꯑꯣꯏꯅ ꯐꯤꯕꯝꯗꯨꯅ ꯃꯌꯥꯝ ꯇꯥꯛꯑꯦꯅ ꯃꯌꯥꯝꯅ ꯈꯣꯜꯂꯥꯎ ꯂꯥꯎꯔꯛꯄꯅꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯌꯥꯝ ꯈꯣꯜꯂꯥꯎꯒꯤꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃ ꯂꯩꯔꯤꯕꯅꯤꯅ ꯂꯩꯉꯥꯛꯅ ꯆꯞ ꯆꯥꯅ ꯂꯦꯞꯀꯗꯕꯅꯦꯕ ꯃꯌꯥꯝꯒꯤ ꯏꯔꯥꯡ ꯂꯧꯁꯤꯡꯒꯤꯁꯨ ꯂꯩꯉꯥꯛ ꯂꯩꯌꯦ ꯉꯍꯥꯟ ꯅꯨꯃꯤꯠꯇ ꯂꯥꯛꯑꯒ ꯍꯦꯛꯇ ꯑꯩꯈꯣꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯑꯗꯨ ꯇꯧꯒꯅꯤꯅ ꯃꯣꯏ ꯂꯥꯎꯊꯣꯛꯄ ꯃꯇꯝꯗꯅꯦ ꯑꯁ ꯍꯣꯛ ꯈꯨꯅꯦꯕ ꯏꯔꯥꯡꯗꯤ ꯅꯤꯡꯈꯤꯅꯤ ꯍꯥ ꯂꯩꯉꯥꯛ ꯇꯧꯔꯛꯏꯍꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯇꯧꯔꯛꯑꯦꯅ ꯍꯥꯏꯕ ꯃꯇꯝꯗ ꯁꯤ ꯂꯩꯉꯥꯛꯁꯤꯗꯤ ꯍꯥꯏꯅ ꯍꯥꯏꯅꯦꯕ ꯂꯩꯉꯥꯛꯇꯨꯅ ꯆꯤꯟꯗꯪ ꯂꯥꯎꯊꯣꯛꯑꯃꯒꯅ ꯃꯤꯅꯤ ꯐꯥꯔꯦ 3 ꯐꯥꯗꯣꯔꯦ ꯀꯥꯏꯅ ꯃꯊꯪ ꯐꯥꯅꯕ ꯇꯧꯔꯛꯏ ꯀꯥꯏꯅ ꯂꯩꯕ ꯑꯗꯨ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ ꯑꯗꯨꯅ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛꯅ ꯎꯠꯄꯤꯌꯨ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯃꯩ ꯊꯥꯕ ꯕꯣꯔꯗꯔ ꯔꯥꯏꯠꯇ ꯑꯩꯈꯣꯏꯒꯤ ꯅꯛꯅꯈ꯭ꯔꯕ ꯑꯥꯔꯃꯤ ꯀꯦꯝ ꯃꯃꯥꯡꯗ ꯃꯩ ꯊꯥꯛꯄ ꯇꯥꯔꯒꯗꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯁꯦ ꯀꯅꯥꯅ ꯌꯣꯛꯈꯠꯂꯤ ꯃꯣꯏꯒꯤ ꯂꯝꯕꯤ ꯆꯠꯐꯝ ꯀꯅꯥꯅ ꯇꯥꯛꯏꯀꯣ ꯍꯥ ꯃꯣꯏꯅ ꯐꯠꯇꯕ ꯊꯕꯛ ꯑꯥꯏꯟꯒꯤ ꯊꯕꯛ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯃꯣꯏ ꯐꯥꯗꯅꯕ ꯂꯝꯕꯤ ꯀꯅꯥꯅ ꯊꯤꯡꯉꯤ ꯅꯠꯇ꯭ꯔꯥ ꯄꯨꯝꯅꯃꯛꯁꯦ ꯌꯥꯝꯅ ꯏꯁꯀꯦꯁ ꯃꯦꯞꯀ ꯔꯨꯠꯀ ꯌꯦꯛꯑꯒꯀꯣ ꯁꯣꯝ ꯆꯪꯉꯨ ꯁꯤ ꯇꯧꯒꯅ ꯇꯥꯛꯄꯤꯔꯒ ꯇꯧꯍꯜꯂꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯐꯤꯕꯝ ꯑꯃꯗ ꯂꯥꯛꯑꯦꯕ ꯑꯗꯨꯒꯤ ꯆꯤꯡꯅꯕꯗꯨꯅꯦ ꯃꯤꯌꯥꯝꯅ ꯃꯄꯥꯟ ꯊꯣꯛꯅ ꯂꯧꯔꯛꯏꯕ ꯊꯣꯛꯂꯛꯏꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯃꯤꯌꯥꯝ ꯄꯥꯡꯒ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦꯕꯀꯣ ꯑꯗꯨꯅꯤ ꯑꯗꯨꯒꯤ ꯃꯩꯗꯣ ꯊꯥꯔ ꯈꯪꯒꯗꯕꯅꯤ ꯃꯤꯅ ꯊꯥꯗꯕ ꯑꯣꯏꯁꯤꯅꯨꯀꯣ ꯇꯦꯔꯣꯔꯤꯁ ꯑꯗꯨꯒꯤ ꯃꯤꯗꯣ ꯊꯥꯔꯒ ꯑꯗꯨ ꯅꯨꯡꯉꯥꯏꯗꯧꯅꯤ ꯂꯤꯂꯤꯛ ꯀꯦꯝꯞꯇ ꯂꯩꯕꯤꯔꯕ ꯑꯩꯈꯣꯏꯒꯤ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯅꯒ ꯀꯣ ꯂꯤꯂꯤꯛ ꯀꯦꯝꯞꯇꯒ ꯂꯩꯕꯤꯔꯕ ꯀꯥꯈꯨ ꯑꯃꯗ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯃꯃꯥꯁꯨ ꯃꯄꯥꯁꯨ ꯍꯥ ꯃꯆꯥꯁꯨ ꯃꯃꯧꯁꯨ ꯀꯣ ꯂꯣꯏꯅꯃꯛꯀ ꯂꯩꯃꯤꯟꯅꯗꯅ ꯑꯗꯨ ꯂꯩꯔꯒ ꯅꯣꯏꯅ ꯈꯪꯒꯗꯕꯅꯤ ꯅꯣꯏꯅ ꯁꯒ ꯈꯨꯕꯥꯛ ꯈꯨꯔꯒ ꯅꯨꯡꯉꯥꯏꯖꯗꯦ ꯌꯨꯝ ꯁꯥꯅꯕ ꯍꯣꯠꯅꯗ꯭ꯔꯤ 19,000 ꯁꯥꯗꯣꯔꯦ ꯑꯗꯨ ꯄꯤꯗꯣꯔꯦ ꯐꯪꯍꯟꯖꯗ꯭ꯔꯦꯅ ꯍꯥꯏꯔꯨꯕ ꯀꯣ ꯑꯗꯨꯒ ꯅꯣꯏꯗ ꯊꯣꯛꯑꯒꯗꯤ ꯑꯃꯨꯛꯇꯪꯗꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯒꯅꯤ ꯈꯪꯒꯅꯤ ꯑꯌꯣꯏꯗꯣ ꯑꯋꯥꯕꯗꯣ ꯑꯩꯈꯣꯏ ꯊꯣꯛꯑ ꯈꯪꯉꯦ ꯍꯥꯏꯕꯗꯣ ꯈꯪꯕꯤꯌꯨ ꯑꯗꯨꯅ ꯑꯩꯅ ꯊꯝꯖꯕ ꯃꯇꯝꯗ ꯎꯔꯤꯕꯣꯛꯇꯒꯤ ꯉꯥꯟ ꯍꯧꯔꯛꯇꯅ ꯎꯔꯤꯕꯣꯛ ꯃꯌꯥꯝꯒꯤ ꯈꯣꯜꯂꯥꯎꯁꯦ ꯑꯄꯨꯟꯕ ꯌꯥꯝꯅ ꯄꯨꯟꯁꯤꯜꯂꯛꯏ ꯎꯔꯤꯕꯣꯛꯀꯤ ꯃꯥꯏꯀꯩꯁꯦ ꯑꯗꯨꯅ ꯄꯨꯟꯁꯤꯜꯂꯤ ꯑꯗꯨ ꯃꯣꯏꯅ ꯂꯥꯎꯔꯛꯏꯕ ꯈꯣꯜꯂꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯨꯝꯕ ꯈꯣꯜꯂꯥꯎꯅꯤ ꯑꯗꯨꯅ ꯏꯟꯀ꯭ꯋꯥꯏꯔꯤ ꯀꯃꯤꯇꯤ ꯇꯧꯕꯤꯒꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯇꯧꯕꯤꯔꯒ ꯈꯣꯠꯂꯒ ꯃꯁꯤ ꯖꯁꯇꯤꯁ ꯐꯪꯅꯕ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯊꯤꯖꯤꯟꯁꯤ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯗꯨꯝ ꯃꯇꯝ ꯂꯣꯏꯔ ꯐꯔꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯇꯧꯒꯨꯝꯁꯤ ꯂꯩꯉꯥꯛ ꯂꯩꯔꯤ ꯁꯥꯁꯟ ꯂꯩꯔꯤ ꯂꯩꯕꯥꯛꯁꯦ ꯑꯗꯨꯝ ꯆꯨꯂꯣꯠꯆꯕ ꯂꯩꯕꯥꯛꯅꯤ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯟ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯚꯣꯠ ꯊꯥꯗꯔꯒ ꯃꯤꯌꯥꯝꯅꯅꯦ ꯃꯤꯍꯨꯠ ꯑꯣꯏꯅ ꯄꯤꯔꯒ ꯑꯩꯈꯣꯏꯁꯦ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯪ ꯈꯟꯊꯕꯤꯌꯨ ꯅꯣꯏꯅ ꯈꯟꯊꯗꯕꯒꯤꯅꯦ ꯍꯧꯖꯤꯛ ꯀꯥꯡ ꯀꯣꯛꯆꯥꯏ ꯃꯅꯤꯄꯨꯔ ꯑꯣꯏꯔꯤꯕꯁꯦ ꯍꯣ ꯅꯨꯡꯁꯤꯖꯔꯕ ꯑꯦꯝ ꯑꯦꯜ ꯑꯦ ꯂꯩꯍꯧꯔꯤꯕ 59 ꯅꯣꯏꯁꯦ ꯑꯝꯇ ꯈꯟꯊꯕꯤꯌꯨ ꯍꯥꯏꯕ ꯑꯩ ꯊꯝꯖꯒꯦ ꯃꯣꯏꯁꯦ ꯃꯈꯥ ꯇꯥꯕ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯖꯥ ꯍꯧꯖꯤꯛꯇ ꯂꯥꯛꯆꯒꯦ ꯉꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯥꯎꯆꯦꯁꯤꯡꯗ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯔꯤꯡ ꯔꯣꯗ ꯁꯦꯝꯕꯒꯤ ꯃꯇꯥꯡꯗꯅꯤ ꯑꯣꯖꯥ ꯀ꯭ꯔꯣꯔ 1,730,000ꯒꯤ ꯔꯤꯡ ꯔꯣꯗ ꯇꯝꯕ ꯉꯝꯗꯕ ꯐꯤꯕꯝꯗ ꯂꯩꯔꯝꯂꯦ ꯁꯦꯜ ꯊꯥꯗꯔꯛꯀꯗꯕ ADBꯒ ꯈꯨꯌꯦꯛ ꯄꯤꯅꯕ ꯁꯦꯜ ꯊꯥꯗꯔꯛꯄ ꯂꯩꯇ꯭ꯔꯤ ꯗꯤꯄꯥꯔꯠꯃꯦꯟ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯁꯥꯡꯕ ꯀꯤꯂꯣꯃꯤꯇꯔ ꯑꯩꯈꯣꯏꯒꯤ 52 ꯔꯣꯝꯒꯤ ꯆꯥꯡꯅꯤ ꯑꯣꯖꯥ ꯍꯥꯏꯔꯤꯕ ꯑꯁꯥꯡꯕ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯃꯅꯨꯡꯒꯤ ꯂꯝꯕꯤ ꯆꯤꯜꯂꯤꯕ ꯈꯣꯠꯂꯤꯕꯁꯤ ꯈꯔ ꯐꯅꯅꯕꯒꯤ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯑꯁꯥ ꯇꯧꯕ ꯁ꯭ꯃꯥꯔꯠ ꯁꯤꯇꯤ ꯑꯃ ꯑꯣꯏꯕꯒꯤ ꯃꯪꯂꯥꯟꯗꯁꯨ ꯑꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯃ ꯑꯣꯏꯔꯤꯕ ꯄ꯭ꯔꯣꯖꯦꯛꯁꯤ ꯍꯧꯖꯤꯛ ꯃꯉꯝ ꯏꯁꯥꯟ ꯁꯥꯟꯗ ꯐꯤꯕꯝꯗꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤ ꯀꯃꯥꯏꯅ ꯌꯦꯡꯕ ꯌꯥꯏ ꯑꯣꯖꯥ ꯀꯩꯅꯣꯒꯤ ꯃꯃꯥꯡꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯗꯩ ꯑꯩꯅ ꯁꯤꯗꯅꯦ ꯃꯇꯝꯗꯤ ꯌꯥꯝ ꯂꯧꯖꯔꯣꯏꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯩ ꯂꯩꯌꯦꯕ ꯍꯟꯗꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛꯀꯤ ꯑꯩꯈꯣꯏꯒꯤ DIPR ꯗꯥꯏꯔꯦꯛꯇꯔ ꯑꯣꯐ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟ ꯗ ꯄꯕ꯭ꯂꯤꯛ ꯔꯤꯂꯦꯁꯟ DIPR ꯍꯥꯏꯕꯁꯦ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯄꯥꯎꯒꯤ ꯂꯨꯆꯪ ꯑꯃꯅꯦꯕꯀꯣ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒ ꯃꯤꯌꯥꯝꯒ ꯑꯅꯤꯒꯤꯃꯛꯇ ꯊꯣꯡ ꯁꯥꯔꯀꯥꯟꯗ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯂꯤꯕ ꯆꯥꯎꯈꯠ ꯊꯧꯔꯥꯡꯁꯤ ꯃꯤꯌꯥꯝꯅ ꯄꯥꯎꯆꯦꯒꯤ ꯊ꯭ꯔꯨꯗ ꯃꯣꯏꯅ ꯇꯝꯕ ꯃꯤꯌꯥꯝꯒꯤ ꯋꯥꯔꯤꯁꯨ ꯇꯝꯕ ꯑꯗꯨꯃ DIPR ꯑꯅ ꯂꯩꯔꯤꯅꯦꯕ DIPRꯁꯦ ꯀꯨꯏꯅ ꯇꯨꯝꯃꯨꯔꯦ ꯅꯥꯈꯣꯛꯇ ꯇꯨꯝꯕ ꯆꯞ ꯃꯥꯟꯅ ꯂꯩꯔꯨꯔꯦꯕ ꯍꯟꯗꯛꯇꯤ ꯁꯔꯀꯥꯔꯒꯤ ꯈꯦꯝꯆꯥꯟꯒꯤ ꯁꯔꯀꯥꯔ ꯂꯥꯛꯄꯁꯤꯗꯕꯨ ꯈꯤꯇꯪ ꯃꯤꯀꯞ ꯊꯣꯛꯂꯛꯑꯦ ꯑꯩꯗꯤ ꯍꯔꯥꯎꯏ ꯁꯨꯝꯕ ꯑꯐꯕ ꯊꯕꯛ ꯇꯧꯕꯁꯦ ꯍꯥꯏꯕꯗꯤ ꯃꯍꯧꯁꯥꯗꯤ ꯑꯩꯈꯣꯏꯒꯤ DIPR ꯍꯥꯏꯕꯁꯦ DIPRꯒꯤꯗꯁꯨ ꯃꯩ ꯔꯤꯄꯣꯔꯇꯔ ꯂꯩꯌꯦꯕ ꯔꯤꯄꯣꯔꯇꯔ ꯍꯥꯏꯕ ꯂꯩꯕꯁꯤꯅ ꯃꯣꯏꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯗꯤꯄꯥꯔꯠꯃꯦꯟ ꯆꯠꯂꯒ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯅ ꯄꯥꯏꯈꯠꯂꯤꯕ ꯊꯧꯔꯥꯡ ꯀꯔꯤꯅꯣ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯀꯩꯅꯣ ꯍꯥꯏꯕꯁꯤ ꯂꯣꯏꯅꯃꯛꯁꯦ ꯅꯣꯏꯅ ꯃꯣꯏ ꯂꯧꯔꯨꯔꯦꯗꯅ ꯑꯗꯨ ꯂꯧꯔꯒ ꯑꯃꯨꯛ ꯃꯦꯗꯤꯌꯥꯗ ꯊꯥꯗꯣꯛꯑꯦꯅ ꯊꯥꯗꯣꯛꯑꯒ ꯃꯣꯏꯅ ꯃꯦꯗꯤꯌꯥꯗ ꯐꯣꯡꯉꯦꯕ ꯃꯅꯤꯄꯨꯔꯒꯤ ꯍꯣꯔꯇꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟ ꯁꯤ ꯇꯧꯔꯤꯍꯦꯅꯀꯣ ꯑꯗꯣ ꯁꯤ ꯄꯨꯝꯅꯃꯛꯁꯦ ꯆꯣꯞ ꯂꯨꯞꯇꯅ ꯆꯍꯤ 10ꯃꯨꯛꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯨꯔꯕꯅꯦꯕ ꯊꯀꯥꯏ ꯆꯠꯐꯝ ꯄꯣꯡꯉꯝꯃꯤꯅꯦ DIPRꯒꯤꯁꯨ ꯁꯔꯀꯥꯔꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯄꯥꯎ ꯃꯌꯥꯝꯗꯣ ꯄꯥꯎꯆꯦꯁꯤꯡꯗ ꯇꯝꯕꯗ ꯃꯣꯏꯗꯨ ꯇꯝꯃꯛꯏꯅꯦꯕ ꯁꯔꯀꯥꯔꯒꯤꯗꯣ ꯑꯐꯕꯗꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯉꯍꯥꯟ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔ ꯇꯧꯔ ꯃꯤꯠ ꯗ ꯄ꯭ꯔꯦꯁ ꯍꯥꯏꯅ DIPRꯒꯤꯀꯣ ꯑꯣꯗꯤꯇꯣꯔꯤꯌꯝꯗ ꯃꯌꯥꯝ ꯇꯧꯔꯒ ꯃꯤꯠ ꯗ ꯄ꯭ꯔꯦꯁ ꯇꯧꯔ ꯉꯔꯥꯡꯅ PWDꯒꯤ ꯇꯧꯔꯦꯅꯦ ꯅꯨꯡꯉꯥꯏꯌꯦꯕ PWD ꯍꯥꯏꯕ ꯄꯕ꯭ꯂꯤꯛ ꯋꯥꯔꯛꯁ ꯗꯤꯄꯥꯔꯠꯃꯦꯟ ꯀꯔꯤꯅꯣ
lepak yang kita transport komunikasi cepat dan lebih tung sebetulnya memang pun waktu asal buat orang lori benar bo transport department lebih tung sampai dah kemarin tahu ni ada hujan juga penting itu ada nak kain tahu ni situ tahu ni habis pada cip engineer amat sudah cina cip engineer mari ni betul puluh kena public aku press media bang wang ngangi ni bo ada ke media lah hangu cukup mini bo supaya jam transfer oina department pakai lewat habuk cakap putur apa habis dia para putur apa je masih ya benuai ya macam dia pergi cuma kontak dengan mana apa, ni yang ni bau je, dengan apa, ada orang yang lambi siapa lagi polisi tahu apa, ada yang kau pergi je, prepare kau pergi tarik apa kau, si kem tarik kem wadi kem tahu ni hari mung, tak siang nak mau utur ni macam, masih yang payah apa, ada orang tak aku nak hang bedi, bidang tu tak aku kelas tahu lambi macam ni, thamanga sudah ni lambi tu tapi hore, lambi macam sing tunggu le, ada engineer jadi muntam jadi kelas tahu hitam salah, akan hino. hai bữa cả tụi chú cái tụi mỗi tụi chú cái mệt giá cho nó hàng cái tàu đi này mà mẹ cũng bực chứ mà sai mà thôi bữa không cho mẹ mà vì đâu chứ để đứa mẹ cũng tụi hai đứa cái tụi mình hai bây giờ bực lại là cái mà chơi quay cái chỗ đó là election director cái chỉ bây giờ có mẹ cũng bằng nó DIP cái aku director masa mau yang utara kami press utara kana faada na lebih sebe ba phal kana na phajli sibok to ngam de ki thadok de sibok seme ni sidu sile aku kendra kaya konselli to hai do ai ta senga jangan isa mok jo ai paumina pau lolu kan ai isabane ir pre go ichi pau de ai jum putre go ade le go aduna yam pha ba thab ga mane aduna topiro nga jo social media pergi director thole na social media page kari no mai makar kari ki pakali pakai pakai ora pan le ro kaya no pal baram kari no jo hai bi aba to ya bu me jagi thu har ga myam khang le na sini ni media ada kau itu dia PR lagi je, ada sih kong tang mana lak pakai dia PR jam tang lagi, ada macam itu, lalu department sport department namu kategori, ada kode kerja yang sekolah kelas kategori, ada kerja department lalu sih ya, penuh kategori, kan planning nak kategori, kalau itu kok si join memang kangen masih itu yang transfer oi ba, lagi ujung ni ba, lagi pakai macam tu pakai ada pakai program tapi sini contoh ni kan, cing kangen betul, aduh siapa yang pakai, badan dia PR hari baru usang ibu usang je, magi lalu tu role je, lalu bahu je, masih target ni, ada makata na, tu view, ada kemana aku ye, bau si happy dia aku hari ni, no enemy no friend hari ni, aku itu, jadi kenapa lagi dia baru berarti hari ni aku, hektar aku asyik betul tamdu ini, ada so. Ada nama lagi masa lagi pro praman ibadah cerita tong tu ini apa? Atu ki film ni aku nak lengang nak cangcin berapa dia pernah minta press tahu kan dah. Kau PWD department lagi thong semai thamak tak kaya cangcin le, kaya am semai kaya wali, pan nama ini nama thadar abra, pajan nak kaya am lagi. Kaya mana putur apa hai macam, masa bagi masa le melga thamam maju jadi people log thua kan, nama lagi wangang jarak pudo, meja ki mangang jarak pudo, atu masih am nuai. Cuma lepas kamu orang cuma istiadat kamu orang cuma sakut tu ini sini ni. Hujan kau di media, people ni mereka media kasi polis dia ni kan aku. Saya people express kaya kanal sana mereka kadang ngang yaroi, atau dia ngang yaroi kan kita tahu tu na. Press conference India lagi aku. Pilih bukan memang aku kena orang lektor mana aku di mana pada dia lagi mana apa. Hek bom thamj dalam ni kan aku. Pami tu par kap mereka kan program hat rem pami. Kem hat kaya macam orang, cuma kena panggil ke, Manipur main ke aku angkan bahasa mana, nomor nak apa apa ni, banyak orang tak, ada lagi mungkin akan IP ke orang, aku ini kata, saya ada aku kono jum nak tak, nomor apa apa ni, notice window ke kono kata, notice aku notice kono ke mah hatri, ada lagi kono susah pergi, shan ke lalu thang nomor apa hatri. Kaya macam ni aku dah buat macam ni, tahu tu dong piram tahu ni apa macam kita iru, kita hai rumah tahu ngang merah, ibu arwah na tinggal ini, tahu ni, ada beja kini tambah proses ada kena, selai putih apa, am tu ni putih apa je, jadi cari itu kerja, researcher press kan proses ni kan agak, atau aku mentung kau ini aku society macam society macam amana NGO laga, nang adung ngang press tinggal ini, tu milai ini. Press bayam ni jadi macam ada kan udah press meeting ni udah ni ada kau selaga kulai pakai pakai lah tambah jauh ini. Press tu maka hari ini bapa sama tambah lebih lebih cookie bayam terus kakak laga na aku pesapiu kan aku pemini ni aku ni na Aisyah mana pakai orang kita nam lalu ini pesakan lalu ini. Aku cuma bicara kan agak. Ya macam mana saya biar dia lama Aisyah mak hidup orang ibu tak.
시로 메디아는 쟁년에 가지 영어고 로이라머니 메디아가 강공공 사람이 오리세 아주나 DIPR는 한덕 덕분 레이브 타북세 영어와 랑랑 먹다다 아고기 비도브디기 밑에 프레스 taukhibada 비도브디기 제시는 아고기 칩 인지니어 mari leina ba engineer sing yobi la gana moina pido jo packet le ba packet pada ku khuru thagi ba si tawre me pon bok jo pada nam me ja mang thambi gi bese masi lengak sigi transaction obi gi saru khra ulai hai bachini aduna masi gi ngora gi akoi gi munar par khemsan nang thag sari nang ha thag chha nam toru poche sei kun gi mangi hena tum le am le ru ni ko si su thag le na pa budi phai hai jage ko apa budi phai hai jage apa budi phai hai jage da khong chok jage da ko chok jage aduna to widro di dari bang mari bukan mani ado adumgi matamil kan birambo thabo chimlu chingba ambo do ko jan mangamba ai mi dai ba lu chingba mani bu si minister hanjin jarabda nongda lairen pakang bodo oi biro yes ai thambe yam phajawa phune hojik lei film sida media gi oi baning tam ba so ji oi rei da mayak na la mayam na uhan bangamba adugum film mo oi le habdani yam phajawa phun tambi ri haba tare lo silapudo ja sigi notice window da you cutting sandok sari ba news analysis program da saru ya bi damo jaba kai kunu kusari amade mi ang tabe punu puso roi ba ni kono no khrum jare Northeast window meaning tabiriba mayam punamakpu taramna okchari hauzik mapalamgi thabaki pau pijari ahanbada athubagi oina Dubai gi warehouse worker gi thabak kauri hairiba thabak asi apply to biningba miyoisingna presentable and good communication skill leibeta natana masagi chahi kunmathoi dagina kuntrataret phawbada leiba oibigadabani hairiba thabak asigi pijariba khudong chabasing adudi per day 12 hours duty hours oijagani per week ta 6 days duty oijagani 2 years work visa pijagani loinana accommodation and transportation pijabata natana medical and insurance su pijagani hairiba thabak asigi thagi oiba salary lising kuntare tagi haujagani ani subada United Arab Emirates ke driver gi thabak kauri hairiba thabak asi apply to winingba miyosingna Indian car license ka loinana Gulf ki license leiba oigadabani amasung basic English communication leigadabani hairiba thabak asigi Indian license paibiba miyoisingi thagi oiba salary di lising yankhai dagi haujagani Gulf license paiba miyoisingi thagi oiba salary lising yankhai manga dagi haujagani ahum subada Beharan water park ki female retail staff tara kauri hairiba thabak asi apply to biningba miyoisingna retail experience leibaga loinana yamdrabada 165 cm ki changda wangba oibigadabani thabak asi tauba miyoisingna piriba khudong chabasing adudi accommodation transportation aduga duty meal su pizagani hairiba thabak asi thagi oiba salary lising maudra taretagi haujagani Pamarol gidamakta 7005273217 natraga 9366230077 natraga aikoigi office Northeast Window TV building hata New Chekon Road ta lengsin birau Sparkle Educational Service ki Career Counselor ki Female amasung Male ki ahangba post ani kauri Educational Qualification MBA loiba oigadabani Fresher amasung Experience leiraba miyoisingna apply taubiba yagani Hena akupa marol kidamak 7005063196 natragana 9366230077 da contact tawirao natragana aikoigi office Sparkle Educational Service, 2nd floor, Northeast Window TV Building, Hata, New Chekon Road, Imphal East, Manipur, Lengsin Birau. Northeast Window meaning tabiriba mayam punamakpu taramna okchari hauzik mapalamgi thabaki pau pijari ahanbada Athubagi oina Dubai gi warehouse worker gi thabak kauri hairiba thabak asi apply to biningba miyoisingna presentable and good communication skill leibeta natana masagi chahi kunmathoi dagina kuntrataret phawbada leiba oibigadabani hairiba thabak asigi pijariba khudong chabasing adudi
per day 12 hours duty hours oijagani, per week ta 6 days duty oijagani, 2 years work visa pijagani, loinana accommodation and transportation pijabata natana medical and insurance su pijagani. Hairiba thabak asigi thagi oiba salary lising kuntaretagi haujagani. Ani subada United Arab Emirates ke driver ki thabak kauri. Hairiba thabak asi apply to winingba miyosingna Indian car license ka loinana Gulf ki license leiba oigadabani amasung basic English communication leigadabani. Hairiba thabak asigi Indian license paibiba miyoisingi thagi oiba salary di lising yankhaidagi haujagani. Gulf license paiba miyoisingi thagi oiba salary lising yankhai mangadagi haujagani. Ahum subada Behran Water Park ki female retail staff tara kauri. Hairiba thabak asi apply to biningba miyoisingna retail experience leibaga loinana yamdrabada 165 cm ki changda wangba oibigadabani. Thabak asi tauba miyoisingna piriba khudong chabasing adudi accommodation transportation aduga duty meal su pizagani. Hairiba thabak asi thagi oiba salary lising maudra taretagi haujagani. Pamarol gidamakta 7005273217 natraga 9366230077 natraga aikoigi office Northeast Window TV Building Hata New Chekon Road ta lengsin birau.